Nongmagi tawgadaba thabak pumnamak ningthina pangthuklabagi matungda Ningthaurel Akbarna mahaki thoidok hendokpa gunsing leiraba mantri sing amadi angam athau singa loinana darbar phaminnai dharmagi maramda amadi lura luraba midya singi maramda khana nainabaga loinana lausing tanabagi kumhai tawwi khongthang khudingmakta angamba singdi lareduna Akbar phawbana Birbalbu maithiba piba ngamde angamba khudingmakna magi thogai pangthuklabagi matungda natragasu pangthokna Birbalda maithiba pinaba sarau khanarami Ningthaurel Akbarsu makhoidugi marakta amani nongma Ningthaurelna mahaki sillaba thau mayamdu mayoknanabagidamak ayuk anganbada phijet leitenglingaida luna sana thamjaba masunu-pana magi manakta chensilak ammi aduga hairakhi pupu nahaki koi marakta amuba yaure nontharau phoidokpige angangbu thoina sana tawjaba Akbar adugi sumathakta ngauraba samkoi singdugi marakta muraba ama masugi nungsiba wahi singdu tawada nungsina nontharaklammi amasung apha phata loksing leitriba angang aduna naitom taraba koidu angauba mayamdugi maraktagi kanna singthoklammi maduda anaba phawraba mapubokna masuda nungsina saikhi isam samna thawai tana noksariba masuna pupu ngasidi aina ngambiredo asumna hairammi masubu thadokre adubu Akbarda wakhal kharadi khalhaurammi thodok asina kanagumbada kharadi panghangani kanabu maru oina panghaningi Lausingi Samrat Birbal ngasidi Mughal Samrat ki makhutta pangba tare do ayamba ngambana koina thogalawada Mughal Samrat na wa ngangba hawi tabiyu mayam kanagumba amana aigi koi pairaga singlabadi mi duda kari dandi pigadage angamba pumnamakna munna khalaga haibiyu mapu ningba singdi singdana pangba pamdaba singna launarakhi makhut aduma kakhatkadabani kana amana madudi matik safate Ningthaurelda usit thawidabagidamak makhong anidu thaurina pullaga utonda yalaga siti phawba thamgadabani atopa amana pran dandi pigadabani pumna maksi taraga Ningthaureldu tumine lei aduga Birbal bu yenglaga kaidawre Birbal dandi amata khanthabada lamba phangdabara hairakhi Birbal na khummi Zahapana dandi du aidi khangjai adubu lona hangachaningi Birbal nate miyam mamangda hayo Zahapana adugumba misak aduda khwaidagi hauraba asa athak pijabaga loinana akhakpa leitana nungsibu utuna dandi oina pifam thoi mathong khangdaba singduna launarakhi ha kaidauba kharana noklaga Birbal ngaure Birbalgi numit sure hairakhi pukningdadi magi singlaba sumna uba ngamba loksingduda penba taragasu mapan thongdadi kamdauba Birbal sandokna hayu karigino angakba dandidu pigadoribadi asumna ningthongna hairammi makhut lonaraga Birbal na hairammi Zahapana ngaklaba thaudogdu piklaba angang amanatanadi ataina tawba ngambagi matik leite aduga madumaksu Zahapanagi isu ibungo natana atay angang nasu ngampham thokte matang asida tilamba miyamdu bhap tanarakhi asumba ubagidamak miyamna Birbalbu thagatnakhi Akbarna angang singbu luna chana tawi thoidokna ahal oiraklabada masa masu nungsiba henba haibasi anauba chanabi natte nongma darbarda Akbarna hairammi Yuvaraj Khuramsi phajadra mana leiriba atay angang mayamsidagi pumhen hek hena phajai masida nakhoi yaningdabro mapuna sanba pamjaba angamba sing oibana summi haina laungarakhi aoiba maksu Khuramdi phajabagi marakta thoidokpa oibani Ningthaurelgi yawa inba kangbuna hanna masana su phajaraba Khurambu makhal mathel praman tawduna thagatnarakhi maduna Akbarbu pelhankhi tawingumasung mahakna khwaidagi thajana thamjaba Birbaldi tuminna lei maduna Ningthaurelda mahaki wafam singdu ataina summi haiba taragasu Birbaldadi sumde haina khalli haina phawhanki aduga hairakhi Birbal
Nahakti karigino tumina lairibadi. Aina haribasida yaningdabro. Zahapana. Fazabagi aseng basangeng leitabana paukhumdu piba ware. Ha, karigi. Andar gulab phazai. Kwakna thi haibasi yadabrane. Masibu yadaba mi leibro. Hoi, adumakpu. Ihe, aina haribasida nahak yaningde. Pare pare. Hayengse sang yingaba tare. Adudagidi Ningthaurel na mahaki darbargi angambasingda angang amamam puraga hayengsi konungda laknaba haikhirammi aduga sak phajabagi sangeng yauranaba yathang tautharammi mathangi numitta phajaraba angang amamam puraga sangeng yauba loinamak laknare Ningthaurel na amamam oina loinamak yengi angang khudingmakta asoiba thiduna hairammi masidi phajai adubu mamit khitang khumalli Masimadi noimalli haujik phawada aigi kuramna phajaba heli haina aina khalli ise birbal nahakti angang phajaba amata phangdabara kaidaure puraktabadi asumna hairammi birbal na khummi jahapana hiram khudingmak mapung phana phajaba angang ama phawba aina haujik phawbagi oinadi thingnadri matam kharataga pinabikho asumna matam khara haukhre Adu phawbada birbal angang phangdri haina hairammi sayol kharagi matungda birbal na akbarda mapung phana phajaraba angang amakhak leire haiduna pau pirammi akbar na hairammi adudi angang du nahakna puroktriba karigino birbal ngakpigani jahapana angang dugi mama na yadre mityeng tabining labadi aikhoi achamba mi saraga punna hektamak chassi birbal na haibada yanare Asamba mi saraga Ningthaurel mi kharaga loinana salammi sahargi sidai yoksilakle ayamba phajabagi saruk loikhre khangpoksangi oiraba lamdam yoksilakle tungliba singna maphamduda khwaidagi phajaba angang leiramba haunadi haina reklammi khara chalabagi matungda birbalna uful itaitain sanaraga leiramba khwaidagi thiraba angang amada khudombi thilammi aduga hairammi jahapana yengbiyu masini khwaidagi phajaba angang haibado birbal asuk thiba angang sigidamakta nahangna aikhoibu wahalliba birbal na khummi ngaihaktanga ngaibikhisi masigi phajaba yengbikho mayamdu ngaksanana yengi ngaihak leiragadi angangdu sialaga sanabada tusillammi angangdugi mamadu chentoraklammi masabu pamkhatlaga kapliba masabu themmi isadi sanani manini Khwaidagi phajabani imana laibakse phugadoribani isadi maramoi tha mali birbalna mamadu da hairammi hai nanggi asuk thikraba nasasida nangna tha mali hairidubu natomta ikaidro nupidu sauna khumlaklammi adumna amuk hairabadi aina nangi nareido kakhatkani agragi manungsida kadaidagino angang ama nahakna phajai khallaga purao Maduga aigi sasiga phajaba tanasi law asumna haina nupidu khangpoksang manungda sangkhre pumnamaksi uraga akbarna hairakhi o mama mapagi mitadi phajadaba masa laitaboire birbalna amuk phenjilaklammi sumi mapu mabengi mamitasuni mathangi numitni angam athau pumnamak tille Adubu batsagi mamitadi ihang hangna ui masina thokna hairakhi birbal na haujik phawba laktabasi karigino karamba asinba leirabano paukhum pifam khangdana leinai ngaihak leiragadi birbal changlakhi birbal na hairi jahapana koti prathana taujari ngasi thenglakpagidama ngakpiyudo akbar na hairammi phare adubu karigumba thoidokpa maramamana Nahakpu thintahalakpa natra maramdu hayu tasi birbal ai haiduna ik tawi akbarna hairakhi ihe adum tawbuduna hena khangningle hayu tasine birbalna khamlaklammi jahapana aigi sanupa sahi mari rom tamak suriba ningai kankraba angang amakhak lei mage sanapot kai khibadugi themlingai duda tanjasida Tilliba miyam duga loinana Ningthaurel yamna hauna nokhi miyam duna birbalda lauksilakpasu yawi
ꯂꯥꯡꯂꯤꯕꯗꯨ ꯐꯥꯊꯔꯒ ꯕꯤꯔꯕꯜꯅ ꯍꯥꯏꯔꯛꯈꯤ, ꯉꯥꯛꯄꯤꯒꯅꯤꯗꯣ ꯖꯍꯥꯄꯅ, ꯅꯅꯥꯏ ꯑꯩꯗꯤ ꯂꯥꯏꯔꯗꯅ ꯂꯥꯏ ꯐꯥꯎꯕꯅ ꯑꯉꯥꯡꯅ ꯅꯤꯡꯉꯥꯏ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯔꯕꯗꯤ ꯊꯦꯝꯕ ꯉꯝꯂꯣꯏꯗꯣ꯫ ꯑꯛꯕꯔꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯃꯗꯣ ꯑꯣꯏꯊꯣꯛꯇꯕ ꯋꯥꯅꯤ, ꯂꯥꯏꯗꯤ ꯂꯥꯏꯕꯨ ꯂꯥꯏꯔꯤ, ꯑꯩ ꯊꯦꯝꯒꯦ, ꯅꯪꯒꯤ ꯑꯉꯥꯡꯗꯣ ꯀꯧꯍꯜꯂꯨ, ꯈꯨꯗꯛꯇ ꯊꯦꯝꯒꯦ꯫ ꯑꯁꯨꯝꯅ ꯑꯉꯥꯡꯗꯨ ꯀꯧꯍꯜꯂꯨꯔꯦ꯫ ꯑꯛꯕꯔꯅ ꯍꯥꯏꯔꯛꯈꯤ, ꯑꯉꯥꯡ, ꯅꯪꯕꯨ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯆꯥꯅꯤꯡꯗ꯭ꯔꯣ? ꯑꯉꯥꯡꯅ ꯈꯨꯝꯃꯤ, ꯍꯨꯖꯨꯔ ꯆꯥꯖꯒꯦ꯫ ꯑꯛꯕꯔꯅ ꯍꯥꯏ, ꯃꯥꯅꯤ ꯃꯥꯅꯤ, ꯍꯥꯏꯌꯨ ꯍꯥꯏꯌꯨ, ꯀꯔꯤ ꯆꯥꯅꯤꯡꯉꯤ? ꯆꯥꯅꯤꯡꯕꯗ ꯄꯤꯅꯤ꯫ ꯑꯉꯥꯡꯅ ꯆꯨ ꯆꯥꯒꯦ ꯍꯥꯏꯔꯦꯗꯣ, ꯊꯤꯟꯗꯅ ꯆꯨ ꯂꯧꯍꯜꯂꯨꯔꯦ꯫ ꯌꯥꯝꯅ ꯊꯨꯅ ꯆꯨꯁꯥꯡ ꯑꯃꯈꯛ ꯈꯣꯛꯂꯦ, ꯃꯀꯛ ꯃꯀꯛ ꯀꯛꯂꯒ ꯆꯥꯎ ꯍꯥꯏꯗꯨꯅ ꯄꯤꯔꯦ꯫ ꯆꯨ ꯃꯀꯛꯁꯤꯡꯗꯨ ꯆꯥꯎ ꯍꯥꯏꯕ ꯑꯉꯥꯡꯗꯨꯅ ꯑꯃꯨꯛ ꯌꯥꯗ꯭ꯔꯦ, ꯃꯄꯨꯝ ꯆꯥꯒꯦ ꯍꯥꯏꯔꯦ꯫ ꯈꯨꯗꯛꯇ ꯑꯈꯣꯛꯄ ꯃꯀꯛꯁꯤꯡꯗꯨ ꯄꯨꯊꯣꯛꯈ꯭ꯔꯒ ꯑꯁꯥꯡꯕ ꯆꯨ ꯑꯃꯈꯛ ꯄꯤꯔꯦ꯫ ꯑꯗꯨꯕꯨ ꯑꯉꯥꯡꯗꯨꯅ ꯆꯨ ꯃꯀꯛꯂꯣꯝꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯑꯇꯩ ꯄꯥꯝꯗꯦ, ꯑꯁꯤ ꯄꯤꯌꯨ ꯍꯥꯏꯔꯦꯗꯣ꯫ ꯑꯛꯕꯔꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯃꯁꯥꯡ ꯆꯥꯒꯦ ꯍꯥꯏꯕꯗꯥꯏꯅꯦ? ꯑꯉꯥꯡꯅ ꯈꯨꯝꯃꯤ, ꯑꯗꯨ ꯃꯇꯦꯛꯁꯤꯅ ꯑꯣꯏꯔꯝꯕ ꯃꯄꯨꯝꯗꯣ ꯆꯥꯒꯦ, ꯑꯇꯩ ꯄꯥꯝꯗꯦ, ꯍꯥꯟꯅꯒꯤ ꯃꯄꯨꯝꯗꯨ ꯄꯤꯌꯨ, ꯃꯇꯦꯛꯁꯤꯡꯁꯤ ꯁꯝꯖꯤꯟꯅꯧ ꯍꯥꯏꯔꯦꯗꯣ꯫ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯃꯈꯩ ꯑꯉꯥꯡꯗꯨ ꯀꯞꯄ ꯍꯧꯒꯠꯂꯛꯂꯦ꯫ ꯑꯛꯕꯔꯅ ꯍꯥꯏꯔꯝꯃꯤ, ꯏꯍꯦ, ꯃꯗꯨꯗꯤ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏꯅꯦ, ꯃꯁꯤ ꯑꯣꯏꯅ ꯆꯥꯎꯁꯦ, ꯁꯦꯁꯦ꯫ ꯑꯉꯥꯡꯅ ꯇꯜꯂꯤ ꯇꯜꯂꯤ, ꯀꯔꯤꯒꯤ ꯑꯩꯒꯤꯁꯨ ꯀꯛꯊꯠꯂꯤꯕꯅꯣ? ꯌꯥꯔꯣꯏ, ꯆꯨꯁꯥꯡ ꯄꯤꯌꯨ, ꯆꯨꯁꯥꯡ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯦꯗꯣ꯫ ꯑꯛꯕꯔꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯣ ꯅꯪꯅ ꯑꯃ ꯍꯥꯏꯌꯨꯅꯦ, ꯃꯥꯗꯤ ꯌꯥꯝꯅ ꯐꯕꯅꯤꯁꯦ, ꯑꯩ ꯄꯣꯕꯤꯒꯦꯁꯦ꯫ ꯇꯣꯛꯂꯣ ꯇꯣꯛꯂꯣ, ꯀꯞꯄꯅꯨ, ꯀꯔꯤꯅꯣ ꯆꯥꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯍꯥꯏꯌꯨꯁꯦ꯫ ꯑꯉꯥꯡꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯞꯂꯒ ꯍꯥꯏꯔꯝꯃꯤ, ꯌꯥꯗꯦ, ꯁꯨꯛꯌꯥ ꯌꯥꯗꯦ, ꯑꯩꯒꯤꯁꯨ ꯄꯤꯌꯨ, ꯑꯩꯒꯤꯁꯨ ꯄꯤꯌꯨ ꯍꯥꯏꯔꯦꯗꯣ꯫ ꯇꯧꯐꯝ ꯈꯪꯂꯛꯇ꯭ꯔꯕꯗ ꯑꯛꯕꯔꯅ ꯑꯉꯥꯡꯗꯨ ꯄꯨꯊꯣꯛꯈꯤꯅꯕ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯑꯉꯥꯡꯅ ꯆꯨꯁꯥꯡ ꯄꯤꯌꯨ ꯍꯥꯏꯅ ꯀꯞꯂꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯉꯥꯡ ꯊꯦꯝꯕꯗ ꯍꯨꯃꯥꯡ ꯀꯥꯡꯂꯕ ꯑꯛꯕꯔ ꯍꯨꯃꯥꯡ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯆꯨꯝꯃꯤꯍꯦ, ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯃꯤ꯫ ꯑꯩꯈꯣꯏꯁꯦ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯑꯉꯥꯡ ꯑꯃꯅꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯑꯋꯥꯕ ꯄꯤꯗꯣ, ꯑꯩꯈꯣꯏꯕꯨ ꯉꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈꯤ꯫ ꯃꯟꯇ꯭ꯔꯤꯁꯤꯡꯅ ꯕꯤꯔꯕꯜꯕꯨ ꯀꯜꯂꯛꯏ꯫ ꯃꯉꯣꯟꯗ ꯕꯥꯁꯥꯅ ꯎꯠꯂꯤꯕ ꯆꯥꯟꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯊꯣꯏꯗꯣꯛꯅꯁꯨ ꯀꯜꯂꯛꯅꯐꯝꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯟꯇ꯭ꯔꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯍꯥꯠꯅꯅꯕ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯇꯧꯏ꯫ ꯑꯗꯨꯕꯨ ꯊꯦꯡꯈꯥꯡ ꯈꯨꯗꯤꯡꯃꯛꯇ ꯃꯈꯣꯏꯒꯤ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯥꯏꯄꯣꯛꯀꯨꯝꯅ ꯁꯤꯡꯂꯕ ꯕꯤꯔꯕꯜꯅ ꯑꯔꯦꯝꯕ ꯇꯥꯍꯟꯈꯤ꯫ ꯕꯤꯔꯕꯜ ꯃꯥꯡꯍꯟꯅꯕꯒꯤꯗꯃꯛ ꯐꯖꯔꯕ ꯎꯄꯥꯏ ꯑꯃꯈꯛ ꯐꯪꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯊꯕꯛ ꯄꯥꯡꯊꯣꯛꯄꯗꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯕꯥꯗꯁꯥꯒꯤ ꯁꯝ ꯀꯛꯄ ꯑꯃꯗ ꯇꯥꯈꯤ꯫ ꯍꯖꯥꯝ ꯑꯁꯤꯅ ꯅꯤꯡꯊꯧꯔꯦꯜꯒꯤ ꯁꯝ ꯀꯛꯂꯤꯉꯩ ꯃꯇꯝꯗ ꯅꯤꯡꯊꯧꯔꯦꯜ ꯑꯛꯕꯔꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯅ ꯎꯕ ꯇꯟꯖꯥ ꯌꯦꯡꯂꯒ ꯋꯥ ꯍꯧꯈꯤ, ꯍꯨꯖꯨꯔ, ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯍꯪꯒꯠꯆꯅꯤꯡꯉꯤꯗ꯫ ꯍꯥꯏꯌꯣ ꯍꯥꯏꯌꯣ, ꯇꯥꯁꯤ, ꯀꯔꯤꯅꯣ? ꯑꯩꯅ ꯍꯨꯖꯨꯔꯒꯤ ꯄꯥꯕꯨꯡꯒꯤ ꯁꯝ ꯀꯣꯏ ꯀꯛꯆꯔꯛꯏꯗꯣ, ꯃꯍꯥꯛꯀꯤ ꯁꯝꯗꯨ ꯅꯤꯡꯊꯤꯖꯅ ꯍꯧꯏꯀꯣ꯫ ꯍꯧꯔꯝꯒꯅꯤ, ꯑꯗꯨ ꯀꯩꯗꯧꯔꯕ? ꯍꯨꯖꯨꯔꯗꯤ ꯃꯐꯝꯁꯤꯗ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯀꯦꯃꯧꯅ ꯂꯩꯔꯤꯕ, ꯑꯗꯨꯒ ꯍꯨꯖꯨꯔꯒꯤ ꯄꯥꯕꯨꯡ ꯈꯣꯏꯗꯤ ꯁꯔꯒꯗ ꯀꯝꯗꯧꯅ ꯂꯦꯜꯂꯝꯒꯗꯒꯦ ꯍꯥꯏꯕꯗꯣ ꯈꯟꯕꯤꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯑꯣ, ꯀꯌꯥꯗ ꯄꯪꯂꯕ ꯋꯥꯍꯪꯅꯣ, ꯑꯗꯨꯕꯨ ꯀꯔꯝꯅ ꯑꯣꯏꯊꯣꯛꯀꯗꯒꯦꯅꯦ? ꯍꯨꯖꯨꯔ, ꯀꯔꯤꯒꯤꯁꯨ ꯑꯣꯏꯊꯣꯛꯂꯣꯏꯗꯒꯦ? ꯀꯔꯤ ꯍꯥꯏꯕ? ꯍꯨꯖꯨꯔꯅ ꯊꯦꯡꯅꯕꯤꯗꯕꯒꯤꯗꯤ ꯈꯪꯖꯗ꯭ꯔꯦ, ꯂꯩꯕꯥꯛ ꯆꯥꯎꯕꯅꯤꯅ ꯑꯩꯗꯤ ꯊꯦꯡꯅꯔꯨꯔꯦ꯫ ꯀꯔꯤ ꯀꯝꯗꯧꯕ? ꯑꯩꯅ ꯖꯥꯗꯨꯒꯔ ꯑꯃꯈꯛ ꯊꯦꯡꯅꯖꯩ, ꯃꯍꯥꯛꯅ ꯄꯥꯎꯁꯤ ꯑꯗꯣꯝꯗ ꯐꯪꯍꯟꯕ ꯉꯝꯅꯤ꯫ ꯍꯥꯏ, ꯑꯆꯨꯝꯕꯔꯅꯦ? ꯍꯨꯖꯨꯔ, ꯃꯉꯣꯟꯗꯗꯤ ꯌꯥꯝꯅ ꯂꯥꯏꯈ꯭ꯔꯕ ꯋꯥꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯁꯔꯒꯗ ꯃꯇꯧ ꯀꯔꯝꯅ ꯂꯦꯜꯂꯤꯕꯒꯦ ꯍꯥꯏꯕꯁꯦ ꯈꯪꯉꯨꯅꯕ ꯃꯤ ꯑꯃꯕꯨ ꯍꯤꯡꯅ ꯍꯤꯡꯅ ꯊꯥꯕ ꯉꯝꯃꯤ꯫ ꯅꯪꯒꯤꯁꯦ ꯊꯥꯖꯕꯗꯤ ꯋꯥꯠꯂꯤ, ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏꯔꯕꯅꯤꯅ ꯌꯥꯔꯒꯦ꯫ ꯅꯪꯅ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛꯇꯣ ꯇꯧꯔꯣ, ꯑꯩꯒꯤ ꯏꯄꯥ ꯏꯕꯨꯡꯉꯣꯒꯤ ꯄꯥꯎ ꯇꯥꯅꯤꯡꯉꯤ꯫ ꯑꯍꯣꯏ ꯍꯨꯖꯨꯔ, ꯑꯩ ꯁꯤꯟꯖꯒꯦ, ꯑꯗꯨꯕꯨ ꯇꯧꯕꯇꯗꯤ ꯑꯁꯤꯒꯨꯝꯕ ꯑꯔꯨꯕ ꯑꯃ ꯆꯠꯄ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯈꯣꯡꯁꯨ ꯃꯨꯟꯅ ꯈꯪꯕ ꯃꯤ ꯑꯃꯗꯤ ꯗꯔꯀꯥꯔ ꯂꯩ꯫ ꯃꯗꯨꯁꯨ ꯌꯥꯝꯅ ꯆꯨꯝꯈ꯭ꯔꯕ ꯋꯥꯅꯤ꯫ ꯅꯪ ꯑꯃꯨꯛꯇ ꯈꯜꯂꯨ, ꯀꯅꯥ ꯊꯥꯁꯤꯒꯦ? ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯍꯥꯏꯔꯛꯈꯤ, ꯕꯥꯗꯁꯥꯒꯤ ꯂꯩꯕꯥꯛꯁꯤꯗꯒꯤ ꯆꯠꯄ ꯌꯥꯕ ꯃꯤꯁꯛ ꯑꯃꯈꯛ ꯂꯩꯌꯦ꯫ ꯕꯥꯗꯁꯥꯅ ꯈꯧꯔꯥꯡꯅ ꯃꯤꯁꯛꯇꯨ ꯈꯪꯅꯤꯡꯂꯛꯂꯕꯗ ꯍꯖꯥꯝꯅ ꯃꯤꯁꯛꯇꯨ ꯕꯤꯔꯕꯜꯅꯤ ꯍꯥꯏꯔꯦ꯫
Masiga loina loinana mahakna Birbalgi hiram khudingda lamba laitana phaba gun pumnamak hairami mahakpu hai singlaba mantri singna tenawa marol tambiraklabanina singlaba Akbar phauba thajare Basana Hazamda matau karamna Birbalbu sarga chalhangadawribano hangbada Hazamna khummi Huzur sumdawani mahaksi isam samna piseng selhalaga miyamna mongpham tana thindokani mafamduda ningthina semlaba sing mathakta mahak phamangadawribani aduga jadugarna mantra songani madugi matungda ghi thau haijilaga singduda mai sugadawribani senglaba maidugi mairi amasung maikhu marakta Birbal Swarga yagadawribani aduga pau pumnamak khanglaga amuk halakadawribani Hazamgi wafamsi thajaraba Akbarna yaningna thajadrabasu Hazamgi wangangsingda sumatkibadagi Birbalbu Swargada thaba haibadu yare aduga wafamdumag Birbalda hairammi ahanbadadi phagi tawriboy ninglammi adubu wari wakhong pumnamak suna Akbarna libadagi Birbalsu khangle siliba thorang pumnamak hotrong hona ure ngaihak khalaga hairaklammi Jahapana Birbal aihak soilanamak Swarga satke adubu thabak adudi pak hek ngamnadabani aina hanana thengnakraba thabakni kari nahakna hana khangkraba hoi ai lambi khangi adubu masi mayamna ngamdabagi maramdi sel changi matam yamna changi basadadi tawbamak yai matik sai Hazamna haibada singnarab tawrambadu Birbalna haibadagidi singnaba pumnamak kokre Birbalna pamba sel amasung matam piraga Birbal mayumda hankre Akbardi ngaingamdana laikre somdana Birbalna kana khanghandana mi neklammi aduga magi imungdagina mongpham tana leinunggi lambi semkre masamakna nungaina leirammi thanakiba matam suravada magi thabak suba loirabada Birbal sarga chatnabagidamak laklammi Piseng setlaba aduga ningthiraba laisu kaya marumna leitinglaba Birbal mayamna lenabagi matagum dolai thakta haplaga mongpham tana thindoraklammi masamakna silamlaba thorangna magi misingna sing pairibadu hutliba komduga chanana sem sakre mayamdagi bidai lauraga Birbal singthakta phamkre jadugarna mantra sole ghi thau haire adudagidi mai sure tilliba miyam pungnamak harauna noklammi maramdi tinade khangdabasingna Swarga satkibagi nungaibagini akhangbasingnadi makhoigi thorang mai pakpagini mayamna langlingai maikhu amasung mairina mamlingai tanjaduda Birbal dithakre aduga kana khanghanda mayumda tha ahum leithoklammi tha ahumduda makoi amadi sam kaklamde makoi masamdu ka hena sangle tha ahumgi matungda Birbal konung karakle Basana asanba mantribu chansilaga oklammi amasung mapa mapugi pau hanglammi Akbarna taba nungaigadaba maongda thajabasu yaba maongda pau tamlammi mamai thangda hairakhi Jahapana adumakti nungai horaga awatpa ahoba amadi adumak lehori madugidamak Swargadagi napabung ibungona masa ibungoda haijara ito kari papungnabu aingonda haijarakpa hayo thindana hayo Birbal sumdawbani potchai amatasu watragasu lairibaktuda Hazam amatadi leihaude madugi khudam haibabu yengbiyu aigi koi amasung samse kayada sanglaba amukta khanthabiyu tha ahumdang leiruba aimakna asuk sanglaba sinadi sahi kayagi mamangda leikraba ahaldugi koi amadi samdudi kayam sanglarini ahanbada aidi sakpu khangba ngamludrabani aduna phibamdu yamnamak yengba nungaikidre yaragadi hanasu sak khangnajaba bachagi Hazamsi thabirau haira ido pabongi mafamda soidanamak thagani aibu ipa ipuna arikpani haikhagani do thindana ningthaugia thangna Hazam sabaja chamarakta dolai purakle siningdabadagi chelabasu namduna pharaga jadugarna mai mathakta thamlammi aduga punsigi oina Hazamdu Swargada halaknaroidaba khongchat amakhak chatkre
ꯑꯗꯨꯕꯨ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯑꯛꯕꯔ ꯐꯥꯎꯕꯅ ꯕꯤꯔꯕꯜꯕꯨ ꯑꯄꯪꯕ ꯇꯥꯍꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯍꯣꯠꯅꯔꯨꯔꯤꯕꯁꯤꯡꯗꯨ ꯑꯔꯦꯝꯕ ꯇꯥꯏ꯫ ꯃꯥꯕꯨ ꯑꯄꯪꯕ ꯇꯥꯍꯜꯂꯨꯕ ꯃꯤꯗꯨ ꯍꯦꯟꯅ ꯄꯪꯕ ꯇꯥꯔꯒ ꯃꯌꯥꯝꯒꯤ ꯅꯣꯛꯅꯐꯝ ꯑꯣꯏꯅꯩ꯫ ꯅꯣꯡꯃꯗꯤ ꯕꯥꯗꯁꯥꯍꯅ ꯑꯅꯧꯕ ꯋꯥꯈꯜ ꯑꯃꯈꯛ ꯂꯥꯛꯂꯝꯃꯤ꯫ ꯈꯜꯂꯤ, ꯁꯣꯏꯗ꯭ꯔꯦ, ꯉꯁꯤꯗꯤ ꯕꯤꯔꯕꯜ ꯄꯪꯕ ꯇꯥꯔꯦꯗꯣ꯫ ꯕꯤꯔꯕꯜ ꯂꯥꯛꯇ꯭ꯔꯤꯉꯩ ꯕꯥꯗꯁꯥꯍꯅ ꯃꯤ ꯁꯣꯛꯅꯅꯕ ꯋꯥꯈꯜꯁꯤꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯃꯔꯨ ꯑꯣꯏꯕ ꯃꯟꯇ꯭ꯔꯤꯁꯤꯡꯗ ꯌꯦꯔꯨꯝ ꯑꯃꯃꯝ ꯂꯣꯏꯅꯃꯛ ꯌꯦꯟꯊꯣꯛꯂꯦ, ꯑꯗꯨꯒ ꯌꯦꯔꯨꯝꯁꯤꯡꯗꯨ ꯂꯣꯟꯅ ꯄꯥꯏꯁꯤꯟꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯕꯤꯔꯕꯜꯁꯨ ꯂꯥꯛꯂꯦ꯫ ꯕꯤꯔꯕꯜ ꯍꯦꯛ ꯊꯨꯡꯂꯕꯒꯗꯤ ꯑꯛꯕꯔꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯇꯥꯕꯤꯌꯨ ꯑꯩꯒꯤ ꯂꯩꯔꯤꯕ ꯃꯔꯨ ꯑꯣꯏꯕ ꯃꯟꯇ꯭ꯔꯤ ꯄꯨꯝꯅꯃꯛ꯫ ꯍꯧꯈꯤꯕ ꯑꯍꯤꯡꯗ ꯑꯩꯒꯤ ꯃꯪꯗ ꯀꯅꯥꯒꯨꯝꯕ ꯂꯝꯕꯣꯏꯕ ꯑꯃꯈꯛ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯃꯟꯇ꯭ꯔꯤꯁꯤꯡꯅ ꯑꯩꯉꯣꯟꯗ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯂꯣꯏꯅꯩ ꯂꯣꯏꯅꯗꯦ ꯈꯪꯒꯦ ꯍꯥꯏꯔꯕꯗꯤ ꯈꯣꯡꯐꯝ ꯂꯦꯡꯗꯅ, ꯍꯥꯏꯕꯗꯤ ꯑꯃꯨꯛ ꯆꯠꯊꯣꯛꯅꯈꯤꯗꯅ ꯑꯩꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯂꯩꯀꯣꯟꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯃꯆꯥꯁꯤꯗ ꯆꯣꯡꯊꯍꯜꯂꯨ꯫ ꯄꯨꯛꯆꯦꯜ ꯁꯦꯡꯕꯁꯤꯡꯗꯤ ꯌꯦꯔꯨꯝ ꯑꯃꯃꯝ ꯄꯥꯏꯔꯒ ꯏꯁꯤꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯀꯅꯤ, ꯁꯦꯡꯗꯕꯁꯤꯡꯗꯤ ꯌꯦꯔꯨꯝ ꯐꯪꯂꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯆꯥꯡꯌꯦꯡꯁꯦ ꯑꯩ ꯇꯧꯒꯦ ꯈꯜꯂꯦꯗꯣ꯫ ꯃꯌꯥꯝꯅ ꯐꯩ ꯍꯥꯏꯅ ꯈꯨꯝꯅꯔꯛꯂꯝꯃꯤ꯫ ꯕꯤꯔꯕꯜꯁꯨ ꯐꯔꯦ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯆꯥꯗꯨ ꯇꯥꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯣꯡꯊꯅꯈ꯭ꯔꯦ, ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯐꯪꯂꯦ ꯍꯥꯏꯔꯒ ꯌꯦꯔꯨꯝ ꯑꯃꯃꯝ ꯄꯥꯏꯔꯒ ꯐꯥꯎꯒꯠꯅꯔꯛꯂꯦ꯫ ꯕꯤꯔꯕꯜꯒꯤ ꯃꯇꯥꯡ ꯌꯧꯔꯛꯄꯗꯒꯤ ꯃꯍꯥꯛꯁꯨ ꯆꯣꯡꯊꯈ꯭ꯔꯦ꯫ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯤ ꯏꯁꯤꯡꯗ ꯃꯥꯔꯒ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯊꯤꯕ ꯈꯪꯗ꯭ꯔꯦ꯫ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯁꯤꯡꯕ ꯕꯤꯔꯕꯜ ꯈꯨꯗꯛꯇ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯚꯥꯞ ꯇꯥꯔꯦ꯫ ꯏꯁꯤꯡ ꯏꯃꯥꯏꯗꯒꯤ ꯍꯦꯛ ꯐꯥꯎꯒꯠꯂꯛꯄꯒꯗꯤ ꯀꯦꯀꯦ ꯀ꯭ꯔꯦ ꯀ꯭ꯔꯦ ꯍꯥꯏꯅ 3-4ꯔꯛ ꯈꯣꯡꯉꯤ꯫ ꯑꯛꯕꯔꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯕꯤꯔꯕꯜꯅ ꯅꯣꯛꯃꯤ ꯈꯨꯝꯃꯤ, ꯅꯅꯥꯏ ꯑꯩꯗꯤ ꯌꯦꯟꯕꯥꯅꯤꯅ ꯃꯔꯨꯝ ꯀꯣꯛꯄ ꯌꯥꯗ꯭ꯔꯦ꯫ ꯑꯇꯩꯗꯨ ꯌꯦꯟꯕꯤ ꯇꯥꯕꯗꯨꯗ ꯏꯀꯥꯏꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯔꯦꯜꯁꯨ ꯕꯤꯔꯕꯜꯒꯤ ꯂꯧꯁꯤꯡꯗꯨꯗ ꯅꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ꯫ ꯙꯔꯃ ꯈꯨꯗꯤꯡꯃꯛꯀꯤ ꯃꯁꯤ ꯋꯥꯔꯤ ꯑꯃꯗꯤ ꯑꯔꯨꯕ ꯋꯥꯐꯝꯁꯤꯡ ꯋꯥꯍꯟꯊꯣꯛ ꯇꯠꯇꯅ ꯑꯛꯕꯔꯒꯤ ꯗꯔꯕꯥꯔꯗ ꯈꯟꯅ ꯅꯩꯅꯩ꯫ ꯅꯣꯡꯃ ꯑꯛꯕꯔꯅ ꯃꯥꯒꯤ ꯃꯟꯇ꯭ꯔꯤꯁꯤꯡꯗ ꯍꯪꯉꯤ, ꯀ꯭ꯔꯤꯁꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯏꯁꯣꯔꯅꯤ, ꯑꯗꯨꯕꯨ ꯒꯣꯖꯦ ꯃꯣꯛꯁꯒꯤ ꯃꯇꯥꯡꯗ ꯃꯥꯒꯤ ꯃꯅꯥꯏ ꯑꯃ ꯊꯥꯔꯒꯁꯨ ꯄꯥꯡꯊꯣꯛꯄ ꯌꯥꯏ, ꯑꯗꯨꯒ ꯃꯥꯒꯤ ꯏꯆꯝ ꯆꯝꯅ ꯃꯅꯥꯏ ꯑꯣꯏꯔꯤꯕ ꯃꯉꯣꯟꯗ ꯆꯪꯖꯔꯛꯄ ꯁꯥꯃꯨꯗꯨ ꯀꯜꯂꯝꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯛ ꯆꯥꯎꯕ ꯏꯁꯣꯔ ꯃꯁꯥꯃꯛꯅ ꯒꯔꯨꯔ ꯇꯣꯡꯂꯒ ꯂꯦꯡꯂꯛꯇꯨꯅ ꯆꯀ꯭ꯔꯃꯛꯅ ꯂꯥꯏꯔꯦꯟꯗꯨ ꯀꯛꯈꯤꯕꯗꯨꯗꯤ ꯍꯦꯟꯃꯟꯕ ꯊꯣꯛꯇꯕ꯭ꯔꯅꯦ? ꯑꯄꯪꯕ ꯃꯟꯇ꯭ꯔꯤ ꯈꯔꯅꯗꯤ ꯕꯥꯗꯁꯥꯍꯒꯤ ꯋꯥꯐꯝꯗꯨ ꯆꯨꯝꯃꯤ ꯍꯥꯏꯅ ꯁꯃꯔꯊꯟ ꯇꯧꯅꯔꯝꯃꯤ꯫ ꯕꯤꯔꯕꯜꯅ ꯉꯥꯡꯕ ꯇꯥꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯗꯤ ꯇꯨꯃꯤꯟꯅ ꯋꯥ ꯉꯥꯡꯗꯅ ꯂꯩ꯫ ꯕꯤꯔꯕꯜꯗ ꯑꯣꯟꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯀꯔꯤ ꯃꯣꯠ ꯂꯩꯕꯒꯦ ꯍꯪꯈꯤ꯫ ꯕꯤꯔꯕꯜꯅ ꯈꯨꯗꯛꯇ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠ ꯃꯇꯝ ꯈꯔ ꯉꯥꯏꯕꯤꯅꯕ ꯍꯥꯏꯖꯈꯤ꯫ ꯕꯥꯗꯁꯥꯍꯅꯁꯨ ꯌꯥꯕꯤꯔꯦ꯫ ꯁꯣꯝꯗꯅ ꯕꯤꯔꯕꯜꯅ ꯂꯩꯕꯥꯛꯀꯤ ꯈꯨꯠꯍꯩꯕ ꯊꯤꯔꯒ ꯌꯨꯕꯔꯥꯖ ꯁꯦꯂꯤꯝ ꯃꯥꯟꯅ ꯈꯣꯏꯔꯨꯅ ꯃꯤꯇꯝ ꯁꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯐꯦꯠ ꯌꯦꯡꯕꯗ ꯃꯁꯛ ꯈꯪꯕ ꯉꯝꯃꯣꯏꯗꯕ ꯃꯑꯣꯡꯗ ꯈꯨꯠꯍꯩꯕꯅ ꯁꯥꯕ ꯂꯣꯏꯔꯕꯗ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯟꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯒꯤ ꯃꯄꯥꯟꯗ ꯊꯝꯂꯝꯃꯤ꯫ ꯕꯤꯔꯕꯜꯅ ꯇꯥꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯃꯅꯥꯏꯅ ꯇꯟꯖꯥ ꯉꯥꯏꯔꯒ ꯂꯩꯈꯤ꯫ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯆꯔꯥꯡꯅꯕ ꯇꯟꯖꯥꯗꯨꯗ ꯅꯤꯡꯊꯧꯔꯦꯜꯅ ꯇꯥꯒꯗꯕ ꯈꯣꯟꯖꯦꯜꯗ ꯀꯤꯅ ꯂꯥꯎꯔꯝꯃꯤ꯫ ꯂꯥꯎꯔꯤꯕ ꯈꯣꯟꯖꯦꯜꯗꯤ ꯑꯁꯤꯅꯤ, ꯑꯋꯥꯕꯒꯤ ꯃꯇꯧꯅꯤ, ꯌꯨꯕꯔꯥꯖ ꯁꯦꯂꯤꯝ ꯏꯁꯤꯡꯗ ꯆꯣꯡꯊꯈ꯭ꯔꯦ, ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ, ꯌꯨꯕꯔꯥꯖ ꯏꯁꯤꯡꯗ ꯇꯥꯈ꯭ꯔꯦ꯫ ꯑꯁꯤꯒ ꯂꯣꯏꯅꯅ ꯅꯤꯡꯊꯤꯅ ꯂꯩꯇꯦꯡꯕꯤꯔꯕ ꯃꯨꯔꯇꯤꯗꯨ ꯄꯨꯈ꯭ꯔꯤꯗ ꯏꯟꯊꯈ꯭ꯔꯦ꯫ ꯊꯋꯥꯏꯒ ꯃꯥꯟꯅꯔꯕ ꯑꯉꯥꯡꯗꯨ ꯏꯁꯤꯡꯗ ꯇꯥꯔꯦ ꯍꯥꯏꯕꯗꯨꯗ ꯃꯃꯤꯠꯃꯛꯅ ꯂꯨꯐꯦꯠ ꯇꯧꯕꯒꯨꯝꯅꯁꯨ ꯎꯔꯕꯗ ꯑꯛꯕꯔ ꯄꯥꯈꯠꯈ꯭ꯔꯦ꯫ ꯈꯟꯊꯕ ꯇꯧꯗꯅ ꯈꯨꯠꯂꯩ ꯊꯨꯅ ꯏꯁꯤꯡꯗ ꯆꯣꯡꯊꯔꯝꯃꯤ, ꯑꯗꯨꯒ ꯈꯣꯏꯔꯨꯒꯤ ꯑꯉꯥꯡꯗꯨ ꯄꯥꯏꯔꯒ ꯊꯥꯡꯒꯠꯂꯛꯂꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯑꯛꯕꯔꯅ ꯏꯀꯥꯏꯁꯨ ꯏꯀꯥꯏꯔꯦ, ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯂꯦ꯫ ꯇꯟꯖꯥꯗꯨꯗ ꯕꯤꯔꯕꯜꯅ ꯅꯣꯂꯨꯛꯅ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯃꯅꯤ ꯍꯥꯏꯅ ꯈꯟꯖꯥꯅꯗꯨꯅ ꯂꯩꯔꯤꯕ ꯑꯛꯕꯔꯅ ꯃꯇꯧ ꯑꯗꯨꯒꯨꯝꯅ ꯃꯔꯛ ꯃꯔꯛꯇ ꯇꯣꯏꯅ ꯇꯧꯒꯟꯕ ꯕꯤꯔꯕꯜ ꯎꯕꯗ ꯁꯥꯎꯒꯦ ꯇꯧꯔꯝꯕ ꯑꯛꯕꯔꯗꯨ ꯁꯥꯎꯔꯨꯒꯦ ꯇꯧꯕꯕꯨ ꯐꯠꯂꯣꯏꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯁꯥꯎꯗ꯭ꯔꯦ꯫ ꯇꯞꯅ ꯍꯪꯂꯛꯈꯤ, ꯕꯤꯔꯕꯜ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ? ꯅꯍꯥꯛꯅ ꯇꯧꯕ ꯑꯣꯏꯔꯤꯅꯤꯅꯦ? ꯕꯤꯔꯕꯜꯅ ꯅꯣꯛꯂꯒ ꯈꯨꯝꯃꯤ, ꯖꯍꯥꯄꯅꯥ, ꯁꯦꯂꯤꯝ ꯃꯣꯛꯁꯥ꯫ ꯀꯔꯤ ꯁꯦꯂꯤꯝ ꯃꯣꯛꯁꯥ? ꯖꯍꯥꯄꯅꯥ, ꯉꯥꯛꯄꯤꯒꯅꯤ, ꯒꯣꯖꯦꯟꯗ꯭ꯔ ꯃꯣꯛꯁꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯖꯒꯅꯤ ꯅꯅꯥꯏꯅ꯫ ꯉꯥꯏꯍꯥꯛ ꯈꯟꯊꯔꯒ
Akbar mangak nomi summi haibadu khangle. Manaisingna anauba phirol pusilaktuna hongdoklammi. Mayamna ngaknaringai pakhum pirai. Birbal lomda onsilaga hairakki. Birbal summi. Nungsibagi-damak aina yamna sanba inaisingda thaudagani haiba phauba khalluba ngamde. Ai tasengna kaukhi. Birbal na phanjilaklammi. Madumakni Jahapana. Sri Krishna na manai oina nungsikiba samudu kanabagi-damak atopa upay sisinadana masamakna garur tongduna lakibado athoiba khulai Sudarsanbu asamba lairen manghanbada sisinakibado. Lumlaba khonjelda basana hairakki. Nungsibana singbasidi thawai haksang animak singi hei. Asumna numituma suhauki. Phagi pharang tawduna loinaba haibasimaktabu karigumbadasu bebhar kainarakpa yawi. Phagi dagi Birbal Akbar na laibaktagi tathokpagi hukum phauba piki. Birbal yumda leibasu yadre. Mahak jagir ama oijarabasu ningthaugi hukum na maram oiraga karimatagi mapu oibagi hak lairamde. Munna khalaga Birbal pangthapti thaptana khungang amada lotlaga leire. Adubu somda magi khwaidagi sanajaraba aduga pukning loksingbu piba marup Birbal udrabada Ningthorel Akbar laifam khangdre. Maramaduna laibak wang malana satkinaba dandigi hukum pikragasu maikai khudingmakta Birbal thinabagi-damak mi tharammi. Adumakpu marai mara sauraba Birbal thiba khangdre. Munna khalabagi matungda Ningthorel na hukum amamuk taure. Maduna khungang khudingmakki lusingmasingna numit 15gi manungda Agrada thunglagadabani. Taubadadi makhoi khudingmakna urumdasu aduga nungsadasu lakpa yaroi haina khanghallammi. Ningthorel na khangi madudi khungang amada soidanamak Birbal lairamba yai. Numit humnigi manungda mireibak yongna mahak satlamloi haibasi khangi. Paujel asigi matung inna maikai khudingmakki khungangi lusingbasing laknare. Hukum du ngakpa oina makhoi khudingmakna makhal makha kayagi upaising sisinnarammi. Kana amana phi khalaga lai, kana amana koget yetli, atopa kana amana usa khalaga lai. Nupa amadi kangthol aronba sarpai amakhak makokta thangatlaga laklammi. Makhoi khudingmakpu munna yengliba Akbarna kangthol purakliba nupadu kausillammi aduga hairammi. Nupa, nahakna tawrukliba sidi karino sengna hayo. Huzur, nanay ay hukum pangtuksabani. Karamba aigi hukum pangtukliba? Huzur, nanaygi thawrina khankiba lamsingdu urumsu natte. Nungsana hakthengna yaibasu natte. Maramasina hukum tawjare huzur. Sengna hayo. Nangonda karana tae. Manamathum sauna pini. Huzur, ainabu kari khangapa. Aigi marup Birbal na takpibani. Aina tawriba thabaksingse magi laifam khangnabagi-damakni. Hayo, mahak hauzik kadaiwaida lehawi. Huzur, nanaidudi rajdandi phanglabanina laibak sida leiba yadi haiduna Ningthorel kaina maisha langduna kaptuna lehawi. Kari haiba, magi maral nahana ngakpikhrabani. Chatlo, mabu kauro. Nangsu asauba pham ama aina pigani. Asumna Akbarna mahakpu asauba pham amakhak thindokhi. Magi pamuzaraba marup Birbalsu phangjakhi. Prithibigi ningthau khudingmakna Akbargi darbargi magun tabada sang yengningbana langtaknakhi. Yamna toina changyang kayasu tawradaba natte. Nongma nupa amana Akbargi darbarda changlakhi aduga hairammi. Jahapana, ai English, French, Chinese, Persian, Sanskrit, Latin amasung Burmese lon ningthina ngangba ngammi. Hayo nupa, karamba lebaktagi nahakpu lakpano? Jahapana, asingba misingna haine. Madudi mi amagi lakphamdi maana ngangliba londudagi lepa ngammi. Waphamsi sumba yabra? Madu yai. Adu oirabadi ai kadaidagi lakpano haibadu lepiro. Ningthorel na nupadu na ngangba hai hairiba lonsingtuda ningthina khang hairaba magi panditsing thajilaga nganghallammi. Adubu makhoi amatana nupadugi lakpham natragana mamarol khangba ngamdre. Makhoi nupadugi ngangthorakliba lonsingtuda
ꯑꯁꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯃꯇꯧ ꯇꯝꯕ ꯃꯥꯟꯕ ꯑꯃꯠꯇ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯃꯌꯥꯝꯗꯨꯅ ꯃꯥꯏꯊꯤꯔꯕꯗ ꯂꯧꯁꯤꯡꯒꯤ ꯄꯨꯀꯩ ꯑꯣꯏꯕ ꯕꯤꯔꯕꯜ ꯂꯣꯝꯗ ꯑꯛꯕꯔꯅ ꯑꯣꯟꯁꯤꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯈꯟꯊꯔꯕꯒꯤ ꯃꯇꯨꯡꯗ ꯕꯤꯔꯕꯜꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯥꯎꯈꯨꯝ ꯄꯤꯖꯒꯦ ꯍꯥꯏꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯥꯗꯨꯒꯤ ꯁꯛ ꯈꯪꯅꯕꯒꯤꯗꯃꯛ ꯕꯤꯔꯕꯜꯅ ꯑꯍꯤꯡꯗꯨꯃ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯣꯡ ꯉꯥꯜꯂꯦ꯫ ꯑꯉꯛꯄ ꯕꯤꯔꯕꯜꯒꯤ ꯄꯥꯎꯈꯨꯝ ꯇꯥꯅꯕꯒꯤꯗꯃꯛ ꯃꯤ ꯀꯌꯥꯃꯔꯨꯝ ꯗꯔꯕꯥꯔꯗ ꯇꯤꯜꯂꯦ꯫ ꯑꯉꯝ ꯑꯊꯧ ꯇꯤꯜꯂꯕꯗ ꯅꯤꯡꯊꯧꯔꯦꯜꯅ ꯕꯤꯔꯕꯜꯗꯒꯤ ꯄꯥꯎꯈꯨꯝ ꯍꯪꯂꯛꯈꯤ꯫ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯖꯍꯥꯄꯅ, ꯅꯨꯄꯥꯁꯤ ꯒꯨꯖꯔꯥꯠꯇꯒꯤꯅꯤ, ꯃꯃꯥꯔꯣꯜꯁꯨ ꯒꯨꯖꯔꯥꯇꯤꯅꯤ꯫ ꯑꯛꯕꯔꯅ ꯅꯨꯄꯥꯗꯨꯗ ꯆꯨꯝꯕ꯭ꯔꯥ ꯍꯪꯕꯗ ꯆꯨꯝꯃꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯃꯥꯒꯤ ꯁꯛ ꯂꯦꯞꯄꯒꯦ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯈꯤ꯫ ꯅꯤꯡꯊꯧꯔꯦꯜꯅꯁꯨ ꯍꯥꯏꯔꯕꯗ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯖꯍꯥꯄꯅ, ꯃꯤ ꯑꯃꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯔꯕ ꯃꯇꯝꯗ ꯑꯃꯗꯤ ꯃꯊ꯭ꯋꯥꯏ ꯊꯥꯔꯝꯗꯥꯏ ꯌꯧꯔꯕꯗ, ꯃꯁꯥꯒꯤ ꯈꯟꯊꯕꯒꯤ ꯁꯛꯇꯤ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯃꯃꯥꯔꯣꯜ ꯉꯥꯡꯉꯤꯗꯣ꯫ ꯉꯔꯥꯡ ꯑꯍꯤꯡꯁꯤ ꯑꯩꯅ ꯑꯩꯒꯤ ꯏꯅꯥꯏꯁꯤꯡ ꯁꯤꯖꯤꯟꯅꯈꯤ꯫ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯅꯨꯄꯥꯁꯤꯅ ꯇꯨꯝꯂꯤꯕ ꯀꯥꯗꯨꯗ ꯚꯨꯠ ꯁꯥꯜꯂꯒ ꯅꯨꯄꯥ ꯑꯃꯈꯛ ꯊꯥꯖꯤꯟꯕꯅꯤ꯫ ꯑꯗꯨꯒ ꯃꯃꯥꯏꯗ ꯏꯁꯤꯡ ꯀꯌꯥꯃꯔꯨꯝ ꯆꯥꯁꯤꯜꯍꯟꯈꯤ꯫ ꯌꯥꯝꯅ ꯁꯥꯊꯤꯅ ꯈꯪꯂꯕ ꯑꯃꯁꯨꯡ ꯀꯤꯔꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯇꯝꯗꯨꯗ ꯀꯤꯕꯅ ꯉꯥꯎꯈꯤꯕꯗꯒꯤ ꯒꯨꯖꯔꯥꯇꯤꯗ ꯂꯥꯏꯁꯣꯟ ꯈꯔ ꯁꯣꯟꯈꯤ, ꯂꯣꯏꯅꯅ ꯑꯀꯤꯕꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯑꯩꯅ ꯃꯍꯥꯛꯅꯗꯤ ꯎꯔꯣꯏꯗꯕ ꯀꯥꯆꯤꯟ ꯑꯃꯗ ꯂꯦꯞꯇꯨꯅ ꯃꯥꯅ ꯉꯥꯡꯈꯤꯕꯁꯤꯡꯗꯨ ꯇꯥꯖꯈꯤꯗꯣ꯫ ꯄꯥꯎꯈꯨꯝꯁꯤ ꯇꯥꯕꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯁꯛꯈꯪꯗꯕ ꯅꯨꯄꯥꯗꯨꯃꯛ ꯑꯗꯨꯒ ꯕꯥꯁꯥ ꯌꯥꯎꯅ ꯄꯦꯟꯅꯈꯤ꯫ ꯕꯤꯔꯕꯜꯒꯤ ꯍꯩꯁꯤꯡꯂꯕ ꯊꯧꯔꯥꯡ ꯑꯃꯗꯤ ꯂꯧꯁꯤꯡ ꯑꯗꯨꯕꯨꯁꯨ ꯊꯥꯒꯠꯅꯈꯤ꯫ ꯕꯥꯁꯥꯅꯁꯨ ꯃꯅꯥ ꯃꯊꯨꯝ ꯆꯥꯎꯅ ꯄꯤꯈꯤ꯫ ꯁꯛꯈꯪꯗꯕꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯖꯍꯥꯄꯅ, ꯃꯪꯒꯜ ꯑꯣꯏꯁꯅꯨ꯫ ꯑꯁꯤꯒꯨꯝꯕ ꯂꯥꯏꯄꯣꯛꯀꯨꯝꯕ ꯃꯤ ꯀꯌꯥꯅ ꯂꯩꯇꯦꯡꯂꯤꯕ ꯕꯥꯁꯥꯒꯤ ꯗꯔꯕꯥꯔꯁꯤꯗ ꯄ꯭ꯔꯤꯊꯤꯕꯤꯃꯛꯄꯨꯁꯨ ꯋꯥꯌꯟꯕꯗ ꯃꯇꯤꯛ ꯆꯥꯏ꯫ ꯅꯣꯡꯃ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯃꯥꯒꯤ ꯀꯣꯅꯨꯡ ꯉꯥꯛꯂꯤꯕ ꯃꯤꯁꯤꯡꯅ ꯍꯩꯁꯤꯡꯗꯕ ꯌꯥꯗꯕ ꯑꯃꯁꯨꯡ ꯂꯧꯁꯤꯡ ꯂꯩꯇꯕ ꯌꯥꯗꯕꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯋꯥꯔꯤꯒꯤ ꯃꯃꯩ ꯇꯥꯔꯛꯄꯗ ꯕꯥꯁꯥꯅ ꯃꯟꯇ꯭ꯔꯤꯗ ꯃꯥꯒꯤ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯄꯪꯕ ꯃꯤꯁꯤꯡ ꯈꯪꯗꯣꯛꯅꯕ ꯑꯄꯪꯕ ꯃꯤꯒꯤ ꯃꯤꯡ ꯄꯔꯦꯡ ꯑꯃꯈꯛ ꯁꯦꯝꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯃꯈꯛ ꯑꯛꯕꯔꯒꯤ ꯃꯅꯥꯛꯇ ꯊꯣꯏꯗꯣꯛꯅ ꯐꯖꯔꯕ ꯁꯒꯣꯜ ꯑꯃꯈꯛ ꯄꯨꯔꯒ ꯌꯣꯟꯖꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯀꯗꯥꯏꯗꯅꯣ ꯅꯠꯇ꯭ꯔꯒ ꯀꯔꯤꯗꯅꯣ ꯑꯃꯗꯤ ꯑꯁꯣꯏꯕ ꯑꯍꯣꯕ ꯑꯗꯨꯃꯛ ꯂꯩ꯫ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯃꯄꯨꯡ ꯐꯥꯔꯕ ꯑꯍꯣꯕ ꯂꯩꯇ꯭ꯔꯕ ꯑꯛꯕꯔꯒꯤꯁꯨ ꯑꯍꯣꯕ ꯑꯃꯗꯤ ꯂꯩ, ꯃꯗꯨꯗꯤ ꯁꯒꯣꯜꯒꯤ ꯑꯄꯥꯝꯕꯗꯅꯤ꯫ ꯁꯒꯣꯜ ꯌꯣꯜꯂꯕ ꯍꯥꯏꯕ ꯖꯥꯠ ꯑꯗꯨ ꯃꯈꯩꯗ ꯂꯩꯗꯅ ꯇꯣꯛꯈꯤꯕ ꯑꯃꯠꯇꯁꯨ ꯌꯥꯎꯈꯤꯗ꯭ꯔꯤ꯫ ꯅꯨꯄꯥꯗꯨꯅ ꯄꯨꯔꯛꯂꯤꯕ ꯁꯒꯣꯜꯗꯨ ꯌꯦꯡꯕꯗ ꯊꯣꯏꯅ ꯄꯥꯝꯕ ꯊꯣꯛꯂꯦ꯫ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯑꯁꯤꯒꯨꯝꯕ ꯁꯒꯣꯜ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕꯒꯨꯝ ꯊꯣꯛꯂꯝꯃꯤ꯫ ꯅꯨꯄꯥ, ꯅꯍꯥꯛꯀꯤ ꯁꯒꯣꯜꯁꯦ ꯑꯩ ꯄꯥꯝꯂꯦ꯫ ꯃꯃꯜ ꯀꯌꯥꯅꯣ? ꯍꯨꯖꯨꯔ, ꯁꯅꯥ ꯃꯣꯍꯣꯔ 500 ꯈꯛꯇꯃꯛ ꯅꯤꯖꯔꯤ꯫ ꯀꯌꯥꯗ ꯍꯣꯡꯈ꯭ꯔꯕ ꯃꯃꯜꯅꯣꯅꯦ? ꯉꯥꯏꯈꯣ, ꯅꯍꯥꯛꯀꯤ ꯁꯒꯣꯜꯁꯤꯕꯨ ꯃꯁꯤ ꯈꯛꯇꯔꯥ? ꯍꯨꯖꯨꯔ, ꯅꯅꯥꯏ ꯑꯩꯍꯥꯛꯀꯤ ꯁꯒꯣꯜ 100ꯒꯤ ꯃꯊꯛꯇ ꯂꯩꯖꯩ꯫ ꯑꯔꯕꯀꯤ ꯙꯥꯔ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯑꯩꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯅ ꯇꯝꯕꯤ ꯃꯗꯨꯗꯤ ꯕꯥꯁꯥꯅ ꯁꯤꯖꯤꯟꯅꯕꯗ ꯑꯅꯤꯡꯕ ꯄꯨꯝꯕ ꯁꯣꯏꯗꯅꯃꯛ ꯄꯥꯡꯊꯣꯛꯄ ꯌꯥꯅꯤ꯫ ꯑꯗꯨꯕꯨ ꯑꯋꯥꯕꯒꯤ ꯃꯁꯛꯇꯤ ꯁꯒꯣꯜꯁꯤꯡꯗꯨ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯏꯆꯥ ꯏꯅꯥꯏ ꯀꯌꯥꯃꯔꯨꯝ ꯂꯣꯏꯅꯔꯛꯄ ꯇꯥꯕꯅ ꯈꯣꯔꯁ ꯌꯥꯝꯅ ꯆꯪꯒꯗꯧꯔꯤꯕꯣ꯫ ꯑꯗꯨꯅ ꯍꯨꯖꯨꯔꯒꯤ ꯈꯣꯏꯗꯥꯕ ꯌꯦꯡꯅꯕꯒꯤꯗꯃꯛ ꯁꯒꯣꯜ ꯃꯆꯥꯁꯤꯃꯇꯪ ꯑꯍꯜꯁꯨ ꯑꯣꯏꯔꯕ ꯑꯩꯅ ꯄꯨꯖꯔꯛꯄꯅꯤ꯫ ꯁꯒꯣꯜ ꯃꯊꯛꯇ ꯂꯦꯡꯈꯠꯄꯤꯔꯒ ꯆꯥꯡ ꯌꯦꯡꯕꯤꯔꯕꯁꯨ ꯌꯥꯒꯅꯤꯗꯣ꯫ ꯉꯥꯏꯍꯥꯛ ꯊꯧꯔꯒ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯁꯨꯃꯠꯄ ꯃꯈꯩ ꯄꯥꯝꯕ ꯊꯣꯛꯂꯦ꯫ ꯑꯗꯨꯅ ꯂꯩꯍꯧꯔꯤꯕ ꯁꯒꯣꯜꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯂꯩꯒꯦ ꯍꯥꯏꯔꯦ ꯑꯃꯁꯨꯡ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯀꯣꯅꯨꯡ ꯌꯧꯔꯛꯅꯕ ꯌꯥꯊꯪ ꯇꯥꯎꯊꯈ꯭ꯔꯦ꯫ ꯊꯣꯏꯗꯣꯛꯅ ꯉꯥꯡ ꯁꯛꯄ ꯍꯩꯔꯕ ꯅꯨꯄꯥꯗꯨꯒꯤ ꯋꯥꯉꯥꯡꯅꯦ, ꯁꯒꯣꯜꯗꯨꯒꯤ ꯑꯄꯥꯝꯕꯅꯦ, ꯑꯅꯤꯗꯨꯅ ꯕꯥꯗꯁꯥ ꯁꯒꯣꯜꯁꯤꯡꯒꯤ ꯃꯃꯜ ꯑꯣꯏꯅ ꯁꯅꯥ ꯃꯣꯍꯔ 50,000 ꯄꯨꯈ꯭ꯔꯣ ꯍꯥꯏꯔꯦ ꯑꯃꯁꯨꯡ ꯁꯒꯣꯜ ꯄꯥꯝꯕꯗꯒꯤ ꯂꯧꯍꯟꯈ꯭ꯔꯦ꯫ ꯅꯨꯄꯥꯗꯨꯅ ꯆꯠꯈꯤꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯕꯤꯔꯕꯜꯁꯨ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯛꯕꯔꯅ ꯕꯤꯔꯕꯜꯕꯨ ꯀꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯁꯒꯣꯜꯗꯨ ꯌꯦꯡꯍꯜꯂꯤ ꯑꯃꯁꯨꯡ ꯊꯥꯒꯠꯄ ꯍꯧꯔꯛꯈꯤ꯫ ꯃꯃꯩꯊꯪꯗ ꯇꯧꯈꯤꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯕꯤꯔꯕꯜꯅ ꯅꯨꯄꯥꯗꯨꯒꯤ ꯂꯩꯐꯝ, ꯃꯃꯤꯡ ꯃꯊꯥ ꯑꯃꯁꯨꯡ ꯁꯤꯟꯐꯝꯅꯆꯤꯡꯕ ꯍꯪꯕꯗ ꯑꯛꯕꯔꯅ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯕꯗꯨ ꯈꯪꯂꯦ꯫ ꯑꯗꯨꯃꯛꯄꯨ ꯑꯛꯕꯔꯅ ꯅꯨꯄꯥꯗꯨ ꯑꯍꯜꯁꯨ ꯑꯣꯏꯔꯦ, ꯃꯕꯨꯛꯆꯦꯜ ꯁꯦꯡꯒꯗꯕ ꯃꯥꯜꯂꯤ,
थोइदोकना सिंगनदे हाइना सोंथांगना खुम्मी वारी लोइसिलक्लबदा अकबरना हाइरई इसे अइना सेमु हाइबा मिंग परेंगदु सेमनब्रा ओ हुजुर सेमजरे खरगा इसिनजखिगे असुमना मिंग परेंगदुदा करिगुंबा खरा इरगा अकबरदा लानसिलक्लम्मी परेंगदु मथंग मथंग यंगथरकपा मतमददी थुक लाउबा अमगा लोइनेना अकबरना हाइरम्मी ए करिगिनो अइगी मिंगसु यावरेना ngakpigani jahapana magi lakphamsu khangdaba maming matha thikana amadi sakhi amata yaudana sagolgi apambana thumathibadagi sana mohor ising yankhai pithokibaduda singdabra haiduna isinjabani karigumba nupaduna hainakibadu soiduna puraklabadi ai adumak panghigadra matamduda apangbagi ming pareng siamluwa midu pangbatabani do इखन खंथदना बिरबलना सत हाइदोरखी अदु ओइरगना जहा पनागी मिंग कक्तलगा नुपादुगी ममिंग हापसिनबा तारेदना असुमना मखोय अनिमक नोकमिनरम्मी गुलशन हारिबा मिसी कनागुंबा सिंगना थेंगनरुबा उरुबा थोकलबदी थेंगनरुरिबा मिदु नुमितुमगी ओइना मवोंग तादे नोंमगी जत्रा तौरगा हेक थोरकपा मतमदा महाका थेंगनरुरबदी थबक सुकचत चथोक्तना अदुम हंजिन्नै मागी असेंगबा मिंगसी गुलशन हाइबगी महुत ओ मंगलगी माइथोंग हाइदुना अदुमक खंगनख्रे नोंमदी गुलशन यामना ngन्ना हौगतलम्मी मासु खंगी माबु मियामना पामनदबदु खंगी मरमदुना महाक यारिबा मखैदी मीगा उनदनबा लैथोक्सबनी कोनुंगी वाइ सिटपा फाउबा मा लाखिबा हाइफेट उबदुदा उनिंगदबदगी लैसिनख्रे अयुक्ता गुलशन नतना मनाय अमतसु मफमदुदा लैरमदे असुम थो हाइदुना मपा हेक चारुबदगी निंगथौरेल अकबरना लौरक्लम्मी कना कना लै हाइदुना लौरक्लम्मी लैरगा येंबदा गुलशन मसामक नतना अतोप्पा मी अमतसु उरमदे मागी माइदु निंगथौरेलगी ममांगदसु मफमदुदा करमना उलुगदबनो असुमना खंजानरिङै अमुकसु तारक्खी कना लैबगे अइना हरिबसी कनामता तारबरा कीबोय खंगबोय गुलशन चेंसिलम्मी अदुगा हंगतलम्मी हुजुर ननाय अहाक लैजे मतमदुदा निंगथौरेलना अइगी खोंग हाइगे तौबु वाफमदु लोइफात्रिङै ममित पांथोक्तुना येंगलुबा कांददी मियामना हाइनबा मिदुनि हाइबदु खंगबदा थुक लावी इस सीदी मियामना तनबा माइदादुनिना असुमना हाइरगा लाउरक्लम्मी हाय चटख्रो फंसेनबा अमा थुना लाउ हायो नोंमदुगी ओइना फत्तबा मयाम थोक्तनबगीदमक ममित उशिल्ली दोस कोकनबगीदमक उशिल्ली ngaiहक लेरगदी मिनाय अमखक चेंथोरक्लम्मी हुजुर मसु इबुंगो मसा ngamdre जहा पनाबु कौरगा कफौवी असुमना हाइरे मसुबु लुना तौजबा अहल ओइरबा निंगथौरेल थिंदना मसुगी मनाक्ता सेलगा येंगी ngaiहक येंगलगा अंगांगदसु खरदंग पोथारे माइबना पोथाबिबा यारे हाइना हाइरबदा थोरकपदा गाइरी संत्री अमामुक चंगलक्लगा हाइरम्मी जहापना ब्रह्मदेशकी राजदूतना गाइदुना लेहौरी मियामगा लोइनना गाइहौरी मदुसु थिंदना चत्तुना उनरे बिदाई तौरे अयुक्तकी पोथाद्री नुंगतीगी तवदबा मथौ लोइनमक काइरे असुमना खलगा निंगथौरेल पोथागे फमथबता गाइरी मनाय अमामुक चंगलक्लगा पौदमलम्मी हुजुर कौब्रू माइकई पठान खरना युमलोनबा लैबाकी मतेंग लोना लौरगा लाल हौनबा सेम साख्रे लैबाकी शांति काइनबा वानी तराइना थोकपा वाफम नत्ते मंत्री अमसुंग मरु ओइबा मिसिंगा लोइनना मसिकी मतांगदा कुपना तानरम्मी असुमना कुतनीगी अरुबा वाफम खनरिङै नुमित युंबा मतम ओसिलक्लम्मी करिनो खरदंग चाद्रबदी हक्सांग सोक्थरे खंदुना संचिलक्पसिना सामु अममुक इखंग खंगौदना नासिलक्पगी पाव तारे मदुसु चत्तुना येंगलुरे नुमित तासिलक्कदौरे यामना वाना मतम काइथुक्तुना चानबगीदमक फमथरबदसु करिमता चाद्रिङै इखंग खंगौदना अमुक मपुक थिलक्लेदो यामना वाना मतम काइथुक्तुना चानबगीदमक फमथरुबदसु करिमता चाद्रिङै इखंग खंगौदना मबुक थिलक्लम्मी माइबना हिदाक लांथक तौरगा पोथारे फमुंगदा हिपना हिपना अकबरना नकना नोंमदुमा निंसिंगी मसी पुमनमक मियामना तनरबा माइदादु उरुबदगिनी अइंगोंदा फाउबा असुमना तौबा तारबदी
Mana marasi magun henba natragana manaba miyuisingdadi karam thoklagaba maramsi leibagini-dana mabu miyamna udanaba thaidoknaribase adudi asigumba khudongthiba nupasi aigi leibaksidagi tanthokhrasira atopa mafam amadasu adumak miyamna khudongthibasi phangba tai adunadi kari tawba tai asumna wakhal maol khalabagi matung warep amakhak latlammi warep tusu lauthokre hayeng numit yungba matamda o mangol ki masak oiraba gulsan phasi toraga hatkani gulsan bu loisingani tafada nupa amakhak natana ateidi loinamak haraurammi asumba pamba akbar gi mingsatta amambada oina lehoragadaba matang tuki khanbada thamoi pomi karino upayama toraga anima kandaba yade gulsan phasi tawgadaba pungja ama mukta ngairabada gulsan aroibo oina ningthaurelda khurumjage hairammi madusu ningthaurelna yabiki ningthaurelna hairammi hayo nahakna kari pamba leiriba sirani khanglaba misak amanabu kari amuk pamkhini apamba amata leite hazur adubu aina sikhibata miyamgi amasung aigidamak karisu khandrabasu asumbatabu pamjaba taibang panba pumbana kalaknafam oiriba ningthaurel akbar saha khaktagidi laibak thibani ha kari aigi laibak thiba sumna hayo ngakpigani hazur ngasi phawbagi mamangda badsana mara leitaba mi amathagi pran dandi dilareduna asamba dandi phawba pikidri asumba makni ningthaurel akbardi minungsigi haurakphamni adubu bisar yaudana gulsan budi mara leitana hatkidawre aduga o mangol maithong puba gulsan urbada ningthaureldi nongmagi chara khaktang mangki toingumasung basabu unajaruba laibak thiba gulsan gena thawai mangba tare karambana hena khudong thirabage haibadu tungda lakadawriba amadi haujik lairiba ningthaurel kayana nainarakpa matamda pamuraba batsagi langlaba mingsatta amuba dak thamnarakadra khanbada ai wadaba ngamde asumbabu mayek sengna haidurakpaduda ningthaurel wa ngangdana ngaihak leirammi gulsan bu tamthiraba maraldudagi kanbikhre aduga hairakhi laibak phaba gulsan nangna haikibasingdu kanana maru takpi salam hazur aigumbabu kadaida kari khangadabano puksel sauraba hazur birbalna takpibane ningthongna hairammi ahoibamak birbalna aigi asigumba mingsat thigadabase masidagi kanbirabane gulsan kanbagi manadi birbalna phanglagani to asumna tanja sana birbal ningthaurelda sangsilaklammi bebhar utlammi amasung ningthaurelgi achumbabu pamjaba nungsibabu thagatnakhi leibaki mapi mapa oibasingna kum tha sukna humang marik ama phawba taruba leitana namduna khomjingkhiba lan thumsingdu dharmagi mingda karigumba matamda aton atasingda hek yenthoi begamna mit tangbasingda lan thum khara yenthoke dan tawge haijarabada akbarna birbalda hanglammi birbal agrasida mit tangba migi masingsi kaya yamlamni Zahapana, karigidamak oirabano. Sumdawani, begamna makhoida dan tongningi hairi. Aina khanbadadi pangyam yamdaba male. Zahapana, mit tangba haibasi udaba sing adubuniko. Mani ne, ubangambagi sakti leitraba singdubuni ne. Adu oirabadi mit tangba migi masingna, tangdaba migi masingdagi sathina yamba helito. Ha, kamdawna yamliba. Aina hangbadadi pangyam yamde haina Zahapana pau piba singduna khangduduna tawbani yamna yami phare adu oirabadi mit tangba mising khangdokpagi thabakse nangonda sinarage begamgi maning thungjarasanu Zahapana gi yathangaksagani numit nini humni dangdi ngaibigani do mathangi numitagi birbal mit tangba mi gi masing khangdoknabagi damak magi manai amaga thabak haukhre nongan badudagi birbalna mi khwaidagi yamna tinba kaithel amagi mayai maktada sarakta kangthol amakak puthoklammi aduga thauri lolli
ꯆꯦ ꯑꯃꯒ ꯂꯣꯏꯅꯅ ꯃꯤꯡ ꯏꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯃꯅꯥꯏ ꯑꯗꯨꯅ ꯃꯅꯥꯛꯇ ꯐꯝꯂꯤ꯫ ꯃꯤꯌꯥꯝ ꯑꯗꯨꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯉꯛꯅ ꯈꯟꯅꯩ꯫ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯕꯤꯔꯕꯜ ꯑꯣꯏꯔꯝꯕꯗꯨꯗ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯂꯒ ꯍꯪꯅꯔꯝꯃꯤ꯫ ꯕꯤꯔꯕꯜ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯨꯕꯣ? ꯕꯤꯔꯕꯜꯅ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠ ꯃꯅꯥꯏꯗꯨꯗ ꯑꯃ ꯏꯁꯤꯜꯂꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯁꯛꯈꯪꯗꯕ ꯑꯃꯅꯁꯨ ꯕꯤꯔꯕꯜ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠ ꯕꯤꯔꯕꯜꯅ ꯃꯥꯒꯤ ꯃꯅꯥꯏꯗꯨꯗ ꯑꯅꯤ ꯏꯁꯤꯜꯂꯨ ꯍꯥꯏ꯫ ꯑꯁꯨꯝꯅ ꯍꯪꯂꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯕꯤꯔꯕꯜꯅ ꯍꯪꯂꯔꯤꯕ ꯃꯤꯒꯤ ꯃꯁꯤꯡꯗꯨꯃꯛ ꯃꯅꯥꯏꯗ ꯏꯁꯤꯟꯅꯕ ꯍꯥꯏ꯫ ꯃꯊꯪ 10, 20, 50, 100 ꯏꯅꯕ ꯍꯥꯏꯔꯛꯈꯤ꯫ ꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯑꯈꯪꯕꯁꯤꯡꯒꯤꯅ ꯃꯤꯡꯒ ꯀꯣꯟꯅꯅ ꯏ, ꯈꯪꯗꯕꯁꯤꯡꯒꯤꯅ ꯍꯥꯡꯅ ꯊꯝꯃꯤ꯫ ꯑꯌꯥꯝꯕꯅꯁꯨ ꯈꯪꯒꯗꯕ ꯃꯤ ꯈꯜꯂꯒ ꯏꯅꯅꯕ ꯁꯤꯟꯅꯔꯕ ꯃꯤꯁꯛꯅꯤ ꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯛꯕꯔꯁꯨ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯌꯥꯝ ꯑꯣꯟꯁꯤꯜꯂꯒ ꯌꯦꯡꯂꯤꯕ ꯑꯗꯣꯝꯗ ꯃꯍꯥꯛꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯕꯤꯔꯕꯜꯅ ꯀꯥꯡꯊꯣꯜ ꯊꯧꯔꯤ ꯂꯣꯜꯂꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯑꯛꯕꯔꯁꯨ ꯑꯇꯩꯅ ꯇꯧꯕꯒꯨꯝꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯪꯂꯝꯃꯤ꯫ ꯍꯥꯟꯅꯒꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠ ꯕꯤꯔꯕꯜꯅ ꯃꯅꯥꯏꯗ ꯑꯣꯟꯁꯤꯜꯂꯒ 250 ꯏꯁꯤꯜꯂꯨ ꯍꯥꯏꯔꯝꯃꯤ꯫ ꯉꯛꯂꯕ ꯕꯥꯁꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯕꯤꯔꯕꯜ, ꯑꯩꯅ ꯍꯪꯂꯤꯕꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯒꯦꯗꯤ ꯍꯥꯏꯗꯗꯅ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ? ꯉꯥꯛꯄꯤꯒꯅꯤ ꯖꯍꯥꯄꯅ, ꯑꯩ ꯃꯤ ꯃꯁꯤꯡ ꯊꯤꯖꯔꯤꯕꯅꯤ꯫ ꯀꯔꯤꯒꯤ ꯃꯤꯁꯤꯡ? ꯑꯣ, ꯑꯩꯅ ꯃꯤꯇꯥꯡꯕꯁꯤꯡꯒꯤ ꯃꯁꯤꯡ ꯍꯥꯏꯕꯗꯨꯔꯥ? ꯑꯍꯣꯏ꯫ ꯀꯗꯥꯏ ꯀꯌꯥꯗꯤ ꯁꯨꯔꯦ? ꯖꯍꯥꯄꯅ, ꯃꯤꯠꯌꯦꯡ ꯇꯥꯕꯤꯁꯤ, ꯍꯧꯖꯤꯛ ꯐꯥꯎꯕ 250ꯇ ꯃꯊꯤꯔꯤ꯫ ꯆꯦꯗꯨ ꯌꯦꯡꯂꯨꯕ ꯀꯥꯟꯗꯗꯤ ꯃꯁꯥꯃꯛꯀꯤ ꯃꯃꯤꯡ ꯌꯥꯎꯔꯝꯕꯗꯨꯗ ꯇꯞꯅ ꯍꯥꯏꯔꯛꯈꯤ꯫ ꯀꯔꯤ? ꯑꯩꯕꯨ 250 ꯁꯨꯕ ꯃꯤꯠ ꯇꯥꯡꯕ ꯅꯨꯄꯥ ꯑꯣꯏꯔꯕ? ꯖꯍꯥꯄꯅ, ꯉꯥꯛꯄꯤꯒꯅꯤꯗꯣ, ꯑꯩꯅ ꯇꯧꯖꯔꯤꯕꯁꯤ ꯁꯔꯛ ꯃꯌꯥꯏꯗꯅꯤ, ꯑꯗꯨꯁꯨ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯇꯅꯤ꯫ ꯑꯩꯅ ꯀꯥꯡꯊꯣꯜ ꯎꯔꯤ ꯂꯣꯜꯂꯤ ꯍꯥꯏꯕꯁꯤ ꯎꯅ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯅ ꯍꯪꯂꯔꯤꯕꯁꯤ ꯎꯕꯒꯤ ꯁꯛꯇꯤ ꯌꯥꯎꯗ꯭ꯔꯕ ꯃꯤꯠꯇꯤ ꯄꯥꯟꯕ ꯉꯥꯛꯇꯅꯤꯗꯣ, ꯑꯗꯨꯅ ꯑꯩꯒꯤ ꯃꯤꯀꯣꯛ ꯊꯤꯖꯕꯅꯤ꯫ ꯕꯤꯔꯕꯜꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯆꯨꯝꯃꯤ ꯈꯟꯅ ꯃꯤꯌꯥꯝꯁꯤꯡꯗꯨ ꯍꯧꯅ ꯅꯣꯛꯏ꯫ ꯕꯥꯁꯥꯅ ꯕꯤꯔꯕꯜꯕꯨ ꯊꯥꯒꯠꯈꯤ ꯑꯃꯁꯨꯡ ꯀꯥꯟꯅꯗꯕꯗ ꯈꯜꯂꯨꯔꯤꯕ ꯃꯥꯒꯤ ꯋꯥꯈꯜꯗꯨ ꯈꯪꯂꯛꯈꯤ꯫ ꯃꯔꯤ ꯃꯇꯥ ꯑꯅꯛꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯄꯈ꯭ꯔꯥ ꯑꯃꯈꯛ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯈꯥꯛꯇꯅ ꯁꯦꯜ ꯇꯥꯜꯂꯛꯄꯁꯤꯗ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯪꯁꯥꯔꯁꯤ ꯑꯔꯦꯝꯕꯅꯤ, ꯂꯟ ꯊꯨꯝ ꯑꯃꯠꯇ ꯄꯨꯔꯒ ꯆꯠꯄ ꯌꯥꯔꯣꯏ ꯈꯟꯕꯗꯒꯤ ꯇꯤꯔꯊ ꯆꯠꯀꯦ ꯈꯜꯂꯝꯃꯤ꯫ ꯇꯤꯔꯊ ꯆꯠꯅꯕꯒꯤꯗꯃꯛ ꯁꯦꯜꯐꯝ ꯃꯇꯤꯛ ꯆꯥꯅ ꯀꯥꯏꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯁꯅꯥ ꯃꯣꯍꯔ 1,000 ꯂꯦꯝꯂꯝꯃꯤ꯫ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜꯐꯝꯗꯨ ꯄꯨꯔꯒ ꯆꯠꯄꯁꯨ ꯈꯨꯗꯣꯡ ꯆꯥꯗꯦ, ꯃꯗꯨ ꯁꯤꯟꯅꯔꯝꯅꯕ ꯃꯤꯁꯨ ꯃꯍꯥꯛꯀꯤꯗꯤ ꯂꯩꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯤꯟꯅꯖꯔꯛꯄ, ꯃꯔꯨꯞꯁꯨ ꯑꯣꯏꯕ, ꯌꯨꯝꯁꯨ ꯌꯨꯝꯂꯣꯟꯅꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀꯤ ꯁꯦꯜꯁꯤꯡꯗꯨ ꯁꯤꯟꯅꯔꯝꯃꯤ꯫ ꯁꯦꯜꯁꯤꯡꯗꯨ ꯁꯤꯟꯅꯔꯝꯂꯕ ꯃꯇꯨꯡ ꯄꯈ꯭ꯔꯥꯗꯨ ꯇꯤꯔꯊꯒꯤꯗꯃꯛ ꯈꯣꯡꯁꯥꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯈꯔ ꯆꯠꯂꯕ ꯃꯇꯨꯡꯗ ꯇꯤꯔꯊ ꯖꯇ꯭ꯔꯥ ꯂꯣꯏꯔꯕ ꯃꯇꯨꯡ ꯄꯈ꯭ꯔꯥꯗꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯁꯦꯜꯐꯝꯁꯤꯡꯗꯨ ꯂꯧꯁꯤꯜꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯔꯨꯞꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯅꯗꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯒꯁꯨ ꯁꯦꯜꯐꯝꯗꯨꯒꯤ ꯃꯔꯝꯗꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯀꯥꯡꯊꯣꯛꯂꯝꯗꯦ꯫ ꯃꯃꯩꯊꯪꯗꯗꯤ ꯄꯈ꯭ꯔꯥ ꯑꯗꯨꯅ ꯃꯥꯒꯤ ꯁꯦꯜ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯋꯥꯕꯗꯤ ꯄꯨꯛꯆꯦꯜ ꯐꯠꯇ꯭ꯔꯕ ꯃꯔꯨꯞ ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯋꯥ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯇ ꯅꯠꯇꯅ ꯄꯈ꯭ꯔꯥ ꯑꯗꯨꯕꯨꯁꯨ ꯂꯧꯅꯝꯕ ꯃꯤꯔꯩꯍꯠꯅꯤ ꯍꯥꯏꯗꯨꯅ ꯐꯨꯕꯤꯗꯨꯅ ꯇꯥꯟꯊꯣꯛꯄꯤꯔꯛꯂꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯄꯈ꯭ꯔꯥ ꯅꯨꯄꯥꯗꯨ ꯃꯃꯩꯊꯪꯗ ꯅꯤꯡꯊꯧꯒꯤ ꯃꯇꯦꯡ ꯂꯧꯅꯕꯒꯤꯗꯃꯛ ꯑꯛꯕꯔꯒꯤ ꯗꯔꯕꯥꯔꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯋꯥꯀꯠꯂꯝꯃꯤ꯫ ꯃꯥꯒꯤ ꯋꯥꯀꯠꯇꯨ ꯇꯥꯔꯕ ꯃꯇꯨꯡ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯗ ꯕꯤꯆꯥꯔꯗꯨ ꯁꯤꯟꯅꯔꯝꯃꯤ꯫ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯄꯨꯝꯅꯃꯛꯅ ꯃꯆꯤꯟꯗ ꯍꯥꯏꯗ꯭ꯔꯕꯁꯨ ꯃꯕꯨꯛꯅꯤꯡꯗꯗꯤ ꯍꯟꯗꯛꯀꯤ ꯕꯤꯆꯥꯔꯁꯤ ꯕꯤꯔꯕꯜ ꯇꯧꯕ ꯉꯝꯂꯔꯣꯏ, ꯃꯥꯕꯨ ꯁꯥꯊꯤꯅ ꯏꯖꯠ ꯃꯥꯡꯍꯜꯂꯕꯅꯤ ꯑꯁꯨꯝꯅ ꯈꯟꯅꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅ ꯄꯨꯛꯆꯦꯜ ꯐꯠꯇ꯭ꯔꯕ ꯅꯨꯄꯥꯗꯨꯁꯨ ꯀꯧꯍꯜꯂꯨꯔꯦ꯫ ꯕꯤꯔꯕꯜꯅ ꯍꯪꯂꯝꯃꯤ, ꯍꯥꯏꯌꯨ ꯅꯨꯄꯥ, ꯇꯤꯔꯊ ꯆꯠꯂꯝꯗꯥꯏꯗ ꯅꯪꯒꯤ ꯃꯔꯨꯞꯁꯤꯅ ꯅꯪꯉꯣꯟꯗ ꯁꯅꯥ ꯃꯣꯍꯔ 1,000 ꯄꯤꯔꯝꯕ꯭ꯔꯥ? ꯅꯨꯄꯥꯗꯨꯅ ꯈꯨꯝꯃꯤ, ꯍꯨꯖꯨꯔ, ꯄꯤꯔꯝꯗꯦ, ꯃꯍꯥꯛ ꯁꯥꯊꯤꯅ ꯐꯠꯇ꯭ꯔꯕ ꯃꯤꯅꯤ, ꯃꯤꯔꯩꯍꯠꯅꯤ꯫ ꯄꯈ꯭ꯔꯥꯗꯨꯗ ꯑꯃꯨꯛ ꯍꯪꯂꯝꯃꯤ, ꯑꯗꯨꯗꯤ ꯅꯨꯄꯥ, ꯅꯪꯅ ꯇꯤꯔꯊ ꯆꯠꯂꯝꯗꯥꯏꯗ ꯅꯪꯒꯤ ꯃꯔꯨꯞꯁꯤꯗ ꯄꯤꯁꯨ ꯄꯤꯔꯝꯗꯅ
ꯑꯗꯨꯛ ꯌꯥꯝꯕ ꯁꯅꯥ ꯃꯣꯍꯣꯔ 1,000 ꯊꯅꯝꯃꯤ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯍꯖꯨꯔ, ꯑꯁꯦꯡꯕꯅꯤ, ꯑꯩꯒꯤ ꯀꯅꯥꯁꯨ ꯂꯩꯖꯗꯦ. ꯃꯥꯕꯨ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞꯅꯤ ꯈꯟꯕꯗꯒꯤ, ꯌꯨꯝꯂꯣꯟꯅꯕꯅꯤ ꯈꯟꯕꯗꯒꯤ ꯑꯗꯨꯛ ꯌꯥꯝꯂꯕ ꯁꯦꯜꯗꯣ ꯁꯤꯟꯅꯔꯝꯕꯅꯤ. ꯑꯗꯨꯕꯨ ꯄꯨꯛꯆꯦꯜ ꯐꯠꯇ꯭ꯔꯕ ꯑꯁꯤꯅ ꯑꯩꯕꯨ ꯃꯤꯔꯩꯍꯠ ꯇꯥꯍꯜꯂꯦ. ꯅꯪꯅ ꯁꯦꯜꯗꯨ ꯄꯤꯕꯗ ꯁꯥꯈꯤ ꯑꯃꯠꯇꯁꯨ ꯂꯩꯇꯕ꯭ꯔꯥ? ꯄꯈ꯭ꯔꯥꯗꯨꯅ ꯈꯨꯝꯃꯤ, ꯍꯖꯨꯔ, ꯂꯩ. ꯑꯩꯈꯣꯏꯅꯤ ꯁꯦꯜ ꯊꯤꯅꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯁꯦꯡꯂꯕ ꯊꯩꯕꯣꯡ ꯄꯥꯝꯕꯤ ꯑꯃꯈꯛ ꯍꯧꯏ. ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯥꯈꯤꯅꯤ. ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯡꯗꯨ ꯆꯞ ꯃꯥꯟꯅꯅ ꯍꯧꯅ ꯅꯣꯛꯏ. ꯎ ꯄꯥꯝꯕꯤꯅꯕꯨ ꯁꯥꯈꯤ ꯑꯣꯏꯕ ꯍꯥꯏꯗꯨꯅ ꯑꯃꯒ ꯂꯥꯎꯅꯔꯝꯃꯤ. ꯕꯤꯔꯕꯜꯅ ꯃꯈꯣꯏꯒꯤ ꯕꯤꯆꯥꯔꯗꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯧꯒꯅꯤ ꯍꯥꯏꯔꯝꯃꯤ. ꯅꯣꯡ ꯉꯥꯜꯂꯕꯗ ꯑꯉꯛꯄ ꯕꯤꯆꯥꯔꯗꯨ ꯍꯧꯔꯝꯃꯤ. ꯕꯤꯔꯕꯜꯅ ꯍꯪꯉꯤ, ꯆꯠꯂꯣ ꯄꯈ꯭ꯔꯥ, ꯅꯪꯒꯤ ꯁꯥꯈꯤꯗꯨ ꯀꯧꯔꯨꯁꯨ ꯆꯠꯂꯨ. ꯇꯤꯜꯂꯔꯤꯕ ꯃꯌꯥꯝꯗꯨ ꯍꯧꯅ ꯅꯣꯛꯏ. ꯎ ꯄꯥꯝꯕꯤꯕꯨ ꯁꯥꯈꯤ ꯑꯣꯏꯔꯨꯅꯕꯒꯤꯗꯃꯛ ꯀꯧꯔꯨꯁꯨ ꯍꯥꯏꯕꯗꯨ ꯇꯥꯕꯗꯨꯗ ꯉꯛꯂꯝꯃꯤ. ꯕꯤꯔꯕꯜꯒꯤ ꯂꯧꯁꯤꯡꯒꯤ ꯃꯑꯣꯡꯁꯤ ꯀꯝꯗꯧꯔꯒꯗꯕ ꯈꯟꯗꯨꯅ ꯅꯤꯡꯊꯧꯔꯦꯜꯗꯨ ꯉꯛꯆꯥꯅꯔꯒ ꯂꯩ. ꯑꯌꯨꯛ ꯑꯉꯟꯕ ꯉꯜꯂꯤꯉꯩꯗꯒꯤ ꯆꯠꯈꯤꯕ ꯅꯨꯄꯥꯗꯨ ꯍꯜꯂꯛꯄ꯭ꯔꯥ ꯍꯜꯂꯛꯇꯦ. ꯃꯌꯥꯝꯁꯤ ꯉꯥꯏꯕ ꯇꯥꯟꯅꯔꯛꯂꯦ. ꯃꯤ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯋꯥꯔꯦꯝ ꯉꯥꯡꯗꯨꯅ ꯂꯩꯊꯣꯛꯄꯗꯤ ꯄꯨꯡꯖꯥ ꯀꯌꯥ ꯍꯧꯈꯤꯕ ꯈꯪꯅꯗꯦ. ꯑꯗꯨꯕꯨ ꯉꯥꯏꯕꯅꯤꯕꯨ ꯍꯥꯏꯔꯒꯗꯤ ꯃꯤꯅꯤꯠ 5 ꯐꯥꯅ ꯉꯥꯏꯕ ꯍꯩꯅꯒꯟꯗꯦ. ꯃꯇꯝꯗꯨꯒꯤ ꯃꯤꯁꯤꯡꯗꯨꯁꯨ ꯑꯗꯨ ꯃꯉꯥꯏ. ꯃꯁꯤꯟ ꯈꯔ ꯊꯤꯕ ꯃꯤꯅ ꯌꯥꯔꯛꯇ ꯉꯪꯂꯒ ꯍꯥꯏꯅꯕ ꯍꯧꯔꯛꯈꯤ. ꯈꯔ ꯑꯃꯅ ꯀꯌా ꯌꯥꯝꯅ ꯂꯥꯞꯄ ꯃꯐꯝꯅꯣ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ. ꯑꯈꯪꯕ ꯀꯅꯥ ꯑꯃꯠꯇ ꯌꯥꯎꯗꯕꯅꯤꯅ ꯄꯥꯎꯈꯨꯝ ꯂꯩꯇꯕ ꯋꯥꯍꯪ ꯑꯣꯏꯔꯒ ꯇꯣꯛꯏ. ꯑꯁꯨꯝꯅ ꯉꯥꯏꯕ ꯇꯟꯕꯗꯒꯤꯗꯤ ꯍꯟꯅꯈꯤꯕꯁꯨ ꯃꯌꯥꯎꯅꯈ꯭ꯔꯦ. ꯃꯤ ꯈꯔꯇꯃꯛ ꯉꯥꯏꯁꯤꯜꯂꯛꯂꯦ. ꯕꯤꯔꯕꯜꯅ ꯍꯥꯏꯔꯛꯈꯤ, ꯃꯤꯌꯥꯝꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥꯅꯔꯦ. ꯃꯥꯅ ꯍꯥꯏꯔꯤꯕ ꯎ ꯄꯥꯝꯕꯤ ꯍꯥꯏꯕꯗꯨꯕꯨ ꯀꯌꯥ ꯌꯥꯝꯅ ꯂꯥꯞꯄ ꯃꯐꯝꯗꯅꯣ ꯅꯍꯥꯛꯄꯨ ꯈꯪꯗꯕ꯭ꯔꯣ? ꯏꯈꯟ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯅꯨꯄꯥꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯍꯨꯖꯨꯔ, ꯄꯪꯂꯥꯞ ꯂꯥꯞꯄꯗꯤ ꯅꯠꯇꯦ. ꯉꯁꯥꯏꯅ ꯍꯜꯂꯛꯄ ꯌꯥꯔꯕꯅꯤ. ꯇꯥꯟꯖꯥꯁꯤꯗ ꯕꯤꯔꯕꯜꯅ ꯍꯥꯏꯔꯛꯈꯤ, ꯖꯍꯥꯄꯅꯥ, ꯕꯤꯆꯥꯔ ꯂꯣꯏꯖꯔꯦ. ꯃꯤꯌꯥꯝ ꯏꯉꯛ ꯉꯛꯅꯔꯤꯉꯩ ꯇꯤꯔꯊ ꯖꯥꯇ꯭ꯔꯤꯛ ꯄꯈ꯭ꯔꯥꯗꯨ ꯃꯤꯌꯥꯝ ꯃꯔꯛꯇꯒꯤ ꯆꯣꯡꯊꯣꯔꯛꯂꯝꯃꯤ. ꯄꯨꯛꯆꯦꯜ ꯐꯠꯇ꯭ꯔꯕ ꯃꯔꯨꯞꯅ ꯁꯦꯜ ꯁꯤꯡꯕꯒꯤ ꯔꯥꯏ ꯇꯥꯈꯤ. ꯑꯛꯕꯔꯅ ꯕꯤꯔꯕꯜꯒꯤ ꯍꯩꯁꯤꯡꯕꯕꯨ ꯊꯥꯒꯠꯂꯝꯃꯤ. ꯑꯛꯕꯔꯗ ꯅꯣꯛꯅꯤꯡꯕ ꯋꯥꯈꯜ ꯀꯌꯥꯃꯔꯨꯝꯁꯨ ꯇꯥꯟ ꯏꯆꯥ ꯆꯥꯗꯅ ꯂꯥꯛꯇꯕ ꯅꯠꯇꯦ. ꯅꯣꯡꯃꯗꯤ ꯁꯚꯥꯗꯨ ꯄꯨꯝꯆꯤꯛ ꯆꯤꯛꯈꯤ. ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯈꯟꯅꯔꯝꯃꯤ. ꯋꯥꯐꯝꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯌꯥꯏꯗ ꯀꯔꯤ ꯂꯩꯕꯒꯦ? ꯕꯤꯔꯕꯜꯅ ꯑꯆꯤꯛꯄꯗꯨ ꯊꯨꯒꯥꯏꯔꯒ ꯈꯨꯝꯂꯛꯈꯤ, ꯊꯤ ꯂꯩ. ꯄ꯭ꯔꯤꯊꯤꯕꯤꯁꯤꯒꯤ ꯃꯌꯥꯏꯗ ꯊꯤ ꯂꯩ, ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯃꯁꯤꯗ ꯃꯌꯥꯝ ꯈꯪꯍꯧꯗꯅ ꯅꯣꯛꯅꯈꯤ. ꯅꯤꯡꯊꯧꯔꯦꯜ ꯑꯛꯕꯔꯒꯤ ꯁꯚꯥꯗ ꯃꯈꯜ ꯃꯊꯦꯜꯒꯤ ꯕꯤꯆꯥꯔ ꯇꯧꯕꯒꯤ ꯋꯥꯔꯤ ꯁꯥꯅꯩ. ꯃꯥꯅ ꯊꯦꯡꯅꯔꯨꯕ ꯈꯠꯅꯕꯒꯤ, ꯄꯣꯠ ꯃꯨꯟꯅꯕꯒꯤ, ꯃꯣꯠ ꯈꯦꯠꯅꯕꯒꯤ, ꯑꯔꯨꯕ ꯑꯔꯥꯏꯕ ꯕꯤꯆꯥꯔ ꯀꯌꯥꯒꯤ ꯋꯥꯔꯤ ꯇꯝꯅꯔꯒ ꯑꯃꯒ ꯅꯨꯡꯉꯥꯏꯅꯔꯝꯕꯗꯒꯤ ꯃꯤꯑꯣꯏꯕꯅ ꯑꯔꯦꯝꯕꯗ ꯕꯤꯆꯥꯔ ꯂꯣꯏꯁꯪ ꯊꯝꯗꯨꯅ ꯃꯇꯝ ꯑꯃꯁꯨꯡ ꯃꯔꯜ ꯃꯥꯡꯍꯜꯂꯤꯕꯅꯤ ꯍꯥꯏꯅ ꯋꯥꯐꯝꯁꯤ ꯅꯩꯅꯔꯛꯈꯤ. ꯑꯋꯣꯏꯕꯃꯛ ꯃꯤꯑꯣꯏꯕꯅ ꯚꯥꯞ ꯇꯥꯅꯔꯕꯗꯤ ꯕꯤꯆꯥꯔ ꯂꯣꯏꯁꯪ ꯍꯥꯏꯕꯁꯤ ꯗꯔꯀꯥꯔ ꯑꯣꯏꯗꯕꯅꯤ ꯍꯥꯏꯅ ꯁꯚꯥꯗ ꯈꯟꯅꯔꯛꯈꯤ. ꯕꯥꯁꯥꯅ ꯋꯥꯍꯪ ꯑꯣꯏꯅ ꯍꯪꯂꯛꯈꯤ, ꯃꯤꯑꯣꯏꯕꯅ ꯑꯃꯒ ꯅꯨꯡꯁꯤꯅꯕ ꯂꯩꯔꯕꯇꯗ ꯈꯠꯅ ꯆꯩꯅꯕ ꯂꯩꯔꯣꯏ. ꯃꯇꯝꯗꯨꯗ ꯕꯤꯆꯥꯔ ꯂꯣꯏꯁꯪꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯔꯣꯏꯗꯧꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯤꯒ ꯈꯠꯅꯔꯤꯕꯒꯤ ꯃꯔꯝꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯁꯤꯇ ꯈꯪꯂꯒ ꯃꯗꯨ ꯀꯣꯛꯅꯕ ꯎꯄꯥꯏ ꯂꯧꯈꯠꯂꯕꯗꯤ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯈꯜꯂꯤ. ꯃꯇꯥꯡ ꯑꯁꯤꯗ ꯂꯝꯕꯥ ꯂꯩꯇꯅ ꯁꯤꯡꯂꯕ ꯐꯝꯅꯥꯏꯕꯁꯤꯡꯅ ꯃꯥꯒꯤ ꯂꯩꯖꯕ ꯆꯤꯡꯂꯦꯝꯕ ꯋꯥꯉꯥꯡ ꯍꯩꯕ ꯂꯩꯖꯕ ꯃꯈꯩ ꯄꯨꯊꯣꯛꯇꯨꯅ ꯄꯥꯎꯈꯨꯝ ꯄꯤꯅꯩ. ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯝꯅ ꯂꯨꯝꯅ ꯍꯥꯏ, ꯑꯩꯒꯤ ꯍꯥꯏꯕ ꯑꯣꯏꯖꯕꯁꯦ ꯃꯁꯤ ꯄꯥꯝꯕꯗꯒꯤ ꯃꯤꯑꯣꯏꯕꯁꯤꯡꯅ ꯒ꯭ꯌꯥꯟ ꯃꯥꯡꯅꯔꯤꯕꯅꯤ. ꯃꯤꯒꯤ ꯄꯣꯠ ꯐꯖꯕ, ꯑꯍꯦꯟꯕ, ꯑꯊꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯃꯒꯨꯟ ꯀꯌꯥꯗꯨꯕꯨ ꯃꯥꯒꯤ ꯑꯣꯏꯅꯤꯡꯉꯤ. ꯅꯝꯗꯨꯅ ꯂꯧꯅꯕ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯏ. ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯒꯗꯤ ꯀꯜꯂꯛꯄꯗꯒꯤ ꯃꯉꯣꯟꯗꯒꯤ ꯍꯦꯜꯂꯤꯕ ꯃꯤꯗꯨꯒꯤ ꯃꯥꯡꯅꯅꯕ ꯁꯤꯜꯂꯤ. ꯃꯁꯤꯅꯅꯤ ꯃꯤꯒ ꯈꯠꯅꯔꯤꯕꯁꯦ. ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, ꯇꯉꯥꯏ ꯐꯗꯕ ꯃꯔꯝꯗꯒꯤ ꯊꯣꯏꯗꯣꯛꯅ ꯃꯤꯕꯨ ꯀꯂꯛ ꯈꯝꯕꯟꯕꯗ ꯅꯠꯇ꯭ꯔꯒꯅ ꯃꯥꯡꯍꯟꯅꯤꯡꯕꯒꯤ ꯋꯥꯈꯜ ꯐꯥꯎꯕꯅꯁꯨ ꯃꯤꯒ ꯈꯠꯅꯅꯕꯒꯤ ꯃꯔꯝ ꯑꯣꯏ. ꯑꯁꯨꯝꯅ ꯃꯥꯒꯤ ꯍꯩꯁꯤꯡꯕ ꯄꯨꯝꯅꯃꯛ ꯐꯣꯡꯗꯣꯛꯅꯔꯒ ꯉꯥꯡꯅꯔꯝꯃꯤ. ꯅꯤꯡꯊꯧꯔꯦꯜꯅ ꯕꯤꯔꯕꯜꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔꯇꯪꯗꯤ ꯇꯥꯅꯤꯡꯕꯅꯤ.
ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯃꯤꯁꯤꯡꯗꯤ ꯍꯪꯗ꯭ꯔꯤꯕ ꯃꯈꯩꯗꯤ ꯉꯥꯡꯗꯦ꯫ ꯃꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗꯁꯨ ꯋꯥꯔꯤꯗ ꯊꯦꯡꯅꯩ꯫ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯋꯥ ꯉꯥꯡꯗꯅ ꯃꯌꯥꯝ ꯇꯤꯟꯕꯗ ꯂꯩꯕ ꯑꯗꯨꯒ ꯋꯥꯈꯜ ꯈꯟꯕ ꯍꯥꯏꯕꯁꯤ ꯕꯤꯔꯕꯜꯗꯒꯤ ꯇꯝꯖꯍꯧꯕ ꯌꯥꯕ ꯐꯤꯗꯝ ꯑꯃꯅꯤ꯫ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯅ ꯕꯤꯔꯕꯜꯅ ꯄꯥꯎꯈꯨꯝ ꯄꯤꯕꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯧꯅꯕꯒꯤꯗꯃꯛ ꯊꯕꯛ ꯑꯣꯏꯅ ꯎꯠꯄꯁꯤꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯕꯤꯔꯕꯜꯅ ꯐꯤ ꯑꯃꯈꯛ ꯂꯧꯔꯨꯔꯒ ꯃꯀꯣꯛꯇ ꯌꯦꯠꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯅꯤꯡꯊꯧꯔꯦꯜꯗ ꯕꯦꯚꯥꯔ ꯎꯠꯂꯒ ꯃꯌꯥꯝ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯃꯌꯥꯝꯗ ꯃꯗꯨ ꯀꯔꯤꯅꯣ ꯍꯪꯉꯤ꯫ ꯑꯃꯅ ꯀꯣꯛꯌꯦꯠꯅꯤ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯐꯤꯗꯨ ꯑꯃꯨꯛ ꯉꯛꯁꯝꯗ ꯌꯦꯠꯁꯤꯜꯂꯝꯃꯤ, ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯁꯨ ꯃꯐ꯭ꯂꯔꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ꯫ ꯑꯃꯨꯛ ꯍꯟꯅ ꯐꯤꯗꯨ ꯂꯧꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯈ꯭ꯋꯥꯡꯗ ꯐꯩꯖꯣꯝꯒꯤ ꯃꯇꯧꯒꯨꯝꯅ ꯁꯦꯠꯆꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯪꯉꯤ꯫ ꯃꯗꯨꯁꯨ ꯐꯩꯖꯣꯝ ꯃꯆꯥꯅꯤ ꯑꯃꯅ ꯈꯨꯝꯂꯛꯈꯤ꯫ ꯕꯤꯔꯕꯜꯅ ꯐꯤꯗꯨ ꯂꯧꯊꯣꯛꯂꯒ ꯀꯟꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯡꯗꯨ ꯑꯃꯠꯇ ꯆꯨꯝꯗꯦ꯫ ꯃꯁꯤ ꯀꯣꯛꯌꯦꯠ, ꯃꯐ꯭ꯂꯔ, ꯐꯩꯖꯣꯝ ꯃꯆꯥ ꯑꯃꯠꯇ ꯅꯠꯇꯦ꯫ ꯃꯁꯤꯗꯤ ꯏꯆꯝ ꯆꯝꯕ ꯐꯤꯅꯤ꯫ ꯃꯌꯥꯝꯅ ꯆꯉꯛꯅꯔꯤꯉꯩ ꯕꯤꯔꯕꯜꯅ ꯃꯈꯥ ꯆꯠꯊꯔꯛꯈꯤ꯫ ꯄꯪꯈ꯭ꯔꯕ ꯃꯤꯁꯤꯡꯗꯗꯤ ꯂꯥꯏꯔꯗꯅ ꯁꯤꯡꯂꯕꯅꯤꯗꯣ ꯍꯥꯏꯅ ꯏꯁꯥꯅꯁꯨ ꯈꯟꯖꯔꯕ, ꯑꯗꯨꯒ ꯃꯤꯌꯥꯝꯅꯁꯨ ꯌꯥꯔꯤꯕ ꯑꯩꯈꯣꯏꯅ ꯎꯅ ꯎꯅ ꯃꯤꯠ ꯇꯥꯡꯂꯤ꯫ ꯄꯣꯠ ꯑꯃꯠꯇꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯃꯃꯤꯡ ꯊꯣꯟꯖꯤꯜꯂꯒ ꯊꯣꯏꯅ ꯍꯦꯟꯅ ꯆꯃꯝꯅꯍꯜꯂꯤꯗꯣ꯫ ꯃꯣꯠ ꯈꯦꯟꯅꯕ ꯍꯦꯟꯅ ꯍꯦꯟꯅ ꯊꯣꯔꯛꯂꯤ꯫ ꯃꯤꯑꯣꯏꯕꯅ ꯑꯁꯨꯝ ꯆꯥꯎꯈꯠꯂꯛꯂꯤꯕ ꯃꯈꯩ ꯑꯃꯒ ꯑꯃꯒ ꯈꯠꯅꯕꯒꯤ ꯋꯥꯊꯣꯛ ꯍꯦꯟꯒꯠꯂꯛꯀꯅꯤ꯫ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯌꯦꯠꯅꯕ, ꯆꯃꯝꯅꯕ ꯍꯦꯟꯒꯠꯂꯛꯀꯅꯤꯗꯣ꯫ ꯃꯌꯦꯛ ꯁꯦꯡꯕ, ꯂꯥꯞꯂꯕ ꯇꯨꯡꯒꯤ ꯋꯥꯐꯝꯕꯨ ꯎꯕ ꯉꯝꯕ ꯂꯧꯁꯤꯡꯒꯤ ꯃꯤꯠꯌꯦꯡꯒꯤꯗꯃꯛ ꯕꯥꯗꯁꯥꯍꯅ ꯕꯤꯔꯕꯜꯕꯨ ꯊꯥꯒꯠꯈꯤ꯫ ꯂꯥꯏꯔꯕ, ꯏꯅꯥꯈꯨꯟꯕ, ꯑꯉꯥꯡ ꯑꯍꯜ, ꯅꯨꯄꯥ ꯅꯨꯄꯤ ꯄꯨꯝꯅꯃꯛꯅ ꯃꯈꯣꯏꯒꯤ ꯈꯨꯗꯣꯡꯊꯤꯕ ꯍꯦꯛ ꯇꯥꯔꯛꯄ ꯃꯇꯝꯗ ꯕꯤꯔꯕꯜꯗ ꯍꯦꯛ ꯍꯦꯛ ꯆꯪꯖꯩ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯅꯤꯡꯕ ꯊꯨꯡꯂꯒ ꯍꯟꯅꯈꯤ꯫ ꯅꯣꯡꯃꯗꯤ ꯍꯅꯨꯕꯤ ꯑꯃꯈꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯃꯥꯕꯨ ꯂꯥꯛꯆꯕꯤꯔꯦ, ꯇꯦꯡꯕꯥꯡꯕꯤꯌꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯕꯤꯔꯕꯜꯅ ꯃꯥꯒꯤ ꯋꯥꯀꯠꯇꯨ ꯇꯥꯕꯤꯔꯕ ꯃꯇꯨꯡ ꯍꯅꯨꯕꯤꯅ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯍꯨꯖꯨꯔ, ꯊꯥ 6ꯀꯤ ꯃꯃꯥꯡꯗ ꯑꯩ ꯇꯤꯔꯊ ꯀꯣꯏꯒꯦ ꯈꯟꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯈꯔꯇꯪ ꯇꯨꯡꯁꯤꯟꯖꯕ ꯁꯦꯜ ꯈꯔꯗꯪ ꯁꯦꯡꯒꯥꯎ ꯑꯃꯗ ꯊꯝꯖꯩ꯫ ꯃꯗꯨ ꯀꯗꯥꯏꯗ ꯀꯅꯥꯗ ꯁꯤꯟꯅꯔꯝꯒꯗꯒꯦ ꯈꯟꯕꯗ ꯆꯃꯝꯅꯔꯝꯃꯤ꯫ ꯑꯩꯒꯤꯗꯤ ꯃꯔꯤ ꯃꯇꯥ, ꯏꯆꯥ ꯏꯁꯨ ꯑꯃꯠꯇꯁꯨ ꯂꯩꯇꯦ꯫ ꯃꯃꯩꯊꯪꯗꯗꯤ ꯑꯩꯅ ꯂꯝꯕꯣꯏꯕ ꯑꯃꯒꯤ ꯅꯥꯛꯇ ꯆꯠꯂꯦ, ꯑꯗꯨꯒ ꯑꯩꯅ ꯇꯤꯔꯊ ꯆꯠꯂꯨꯕ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯒꯤ ꯁꯦꯡꯒꯥꯎꯗꯨ ꯊꯝꯖꯔꯝꯒꯦ ꯍꯥꯏꯔꯨꯔꯦ꯫ ꯂꯝꯕꯣꯏꯕꯗꯨꯗꯤ ꯃꯍꯥꯛꯇꯤ ꯁꯪꯁꯥꯔꯒꯤ ꯑꯣꯏꯕ ꯂꯟ ꯊꯨꯝ ꯁꯣꯛꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯕꯗ ꯑꯩꯅ ꯍꯦꯟꯅ ꯃꯥꯕꯨ ꯊꯥꯖꯔꯨꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯖꯔꯕꯗꯨꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯌꯨꯝꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯇꯧꯔꯒ ꯁꯦꯡꯒꯥꯎꯗꯨ ꯊꯅꯝꯃꯨ, ꯃꯈꯨꯠꯃꯛꯅ ꯄꯥꯏꯕꯗꯤ ꯉꯝꯂꯣꯏ ꯍꯥꯏꯕꯤꯔꯦ꯫ ꯑꯁꯨꯝꯅ ꯑꯩꯅ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯇꯧꯊꯣꯛꯂꯒ ꯁꯦꯡꯒꯥꯎꯗꯨ ꯊꯅꯝꯂꯦ꯫ ꯑꯩꯅ ꯇꯤꯔꯊ ꯆꯠꯂꯨꯕ ꯍꯜꯂꯛꯄ ꯀꯥꯟꯗꯗꯤ ꯑꯩꯒꯤ ꯁꯦꯡꯒꯥꯎꯗꯨ ꯄꯤꯕꯤꯔꯣ ꯍꯥꯏꯅ ꯂꯝꯕꯣꯏꯕꯗꯨꯗ ꯍꯥꯏꯖꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯏꯈꯪ ꯈꯪꯗꯕꯒꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯇꯤ ꯁꯦꯜ ꯊꯨꯝꯒꯤ ꯋꯥ ꯇꯥꯕ ꯐꯥꯎꯕ ꯇꯥꯍꯟꯕꯤꯔꯛꯀꯅꯨ, ꯑꯩꯅ ꯐꯨꯝꯂꯝꯃꯤ ꯍꯥꯏꯔꯤꯕꯗꯨ ꯊꯤꯔꯒ ꯂꯧꯖꯈꯣ ꯍꯥꯏꯕꯤꯔꯛꯈꯤꯕꯅꯤ꯫ ꯑꯋꯥꯕꯗꯤ ꯑꯩꯒꯤ ꯁꯦꯡꯒꯥꯎꯗꯣ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯂꯝꯕꯣꯏꯕꯗꯨꯗ ꯍꯥꯏꯖꯔꯨꯕꯗꯁꯨ ꯁꯥꯞꯀ ꯂꯣꯏꯅꯅ ꯑꯩꯕꯨ ꯇꯥꯟꯊꯣꯛꯄꯤꯔꯛꯂꯦ꯫ ꯍꯖꯨꯔ, ꯑꯩꯒꯤ ꯁꯦꯜꯗꯨ ꯌꯥꯝꯗ꯭ꯔꯕꯃꯛꯁꯨ ꯐꯪꯍꯟꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯍꯅꯨꯕꯤꯗꯨꯅ ꯀꯞꯂ ꯀꯞꯂꯒ ꯃꯥꯒꯤ ꯋꯥꯔꯤꯗꯨ ꯇꯝꯂꯝꯃꯤ꯫ ꯕꯤꯔꯕꯜꯅ ꯍꯅꯨꯕꯤꯗꯨꯗ ꯂꯝꯕꯣꯏꯕꯅ ꯃꯥꯒꯤ ꯁꯦꯜꯗꯨ ꯍꯨꯔꯥꯜꯂꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯕ꯭ꯔꯥ ꯍꯪꯂꯝꯃꯤ꯫ ꯍꯅꯨꯕꯤꯗꯨꯅꯁꯨ ꯊꯥꯖꯩ ꯍꯥꯏꯔꯝꯃꯤ꯫ ꯕꯤꯔꯕꯜꯅ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡ ꯍꯅꯨꯕꯤꯗ ꯋꯥ ꯈꯔ ꯇꯥꯛꯂꯦ, ꯑꯗꯨꯒ ꯃꯗꯨ ꯇꯧꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯝꯕꯣꯏꯕꯒꯤ ꯈꯥꯡꯄꯣꯛꯁꯪ ꯇꯥꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯅꯨꯕꯤꯗꯨ ꯂꯣꯠꯂꯒ ꯂꯩꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯕꯤꯔꯕꯜꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥꯅ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯎꯄꯨ ꯃꯆꯥ ꯑꯃꯈꯛ ꯀꯥꯊꯣꯛꯂꯞ ꯇꯧꯅ ꯄꯨꯁꯤꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯂꯝꯕꯣꯏꯕꯗꯨꯗ ꯗꯟꯗꯕꯣꯠ ꯇꯧꯅ ꯈꯨꯔꯨꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯒꯨꯔꯨꯗꯦꯕ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ, ꯊꯧꯖꯥꯜ ꯄꯤꯌꯨ꯫ ꯄ꯭ꯔꯖꯥꯁꯤꯡꯅ ꯒꯨꯔꯨꯗꯦꯕꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ, ꯁꯤද්ධ ꯑꯣꯏꯕꯒꯤ ꯋꯥ ꯉꯥꯡꯅꯕꯁꯤ ꯅꯅꯥꯏ ꯇꯥꯖꯔꯦ꯫ ꯑꯩꯅ ꯁꯪꯁꯥꯔꯒꯤ ꯋꯥꯈꯜ ꯂꯩꯇ꯭ꯔꯕ ꯒꯨꯔꯨꯗꯦꯕꯗ ꯑꯋꯥꯕ ꯄꯤꯕꯁꯨ ꯄꯥꯝꯖꯗꯦ, ꯑꯗꯨꯕꯨ ꯑꯩꯅ ꯄꯨꯛꯆꯦꯜ ꯄꯤꯛꯂꯕ ꯃꯤꯌꯥꯝꯁꯤꯕꯨꯁꯨ ꯊꯥꯖꯕ ꯉꯝꯗꯦ꯫ ꯒꯨꯔꯨꯗꯦꯕꯇꯕꯨ ꯊꯥꯖꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ
ꯑꯩꯅ ꯍꯥꯏꯗꯣꯛꯄ ꯉꯝꯖꯗ꯭ꯔꯕ ꯋꯥꯐꯝꯁꯦ ꯑꯃꯨꯛꯇꯗꯤ ꯆꯥꯟꯕꯤꯌꯨ꯫ ꯂꯝꯕꯣꯏꯕꯗꯨ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯥꯏꯌꯣ ꯍꯥꯏꯌꯣ, ꯀꯔꯤꯃꯠꯇ ꯆꯤꯡꯅꯕ ꯂꯩꯇꯅ ꯍꯥꯏꯌꯣ ꯍꯥꯏꯌꯣ꯫ ꯕꯤꯔꯕꯜꯅ ꯂꯠꯀꯛ ꯇꯧꯅ ꯀꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯒꯨꯔꯨꯗꯦꯕ, ꯅꯅꯥꯏ ꯑꯩ ꯍꯧꯖꯤꯛ ꯑꯖꯃꯤꯔ ꯆꯠꯄ ꯇꯥꯔꯦ꯫ ꯑꯩꯒꯤ ꯏꯅꯥꯎ ꯎꯅꯕ ꯆꯠꯀꯗꯕꯅꯤ꯫ ꯃꯅꯤ ꯃꯨꯛꯇꯥ ꯈꯔꯁꯤ ꯁꯤꯟꯅꯔꯝꯐꯝ ꯑꯩꯒꯤꯗꯤ ꯃꯤ ꯂꯩꯇꯦ꯫ ꯄꯨꯗꯨꯅ ꯆꯠꯄꯁꯨ ꯗꯥꯀꯨꯁꯤꯡ ꯀꯤꯖꯩꯗꯣ꯫ ꯃꯇꯝ ꯈꯔꯇꯪꯗꯤ ꯊꯝꯖꯔꯝꯒꯦ ꯒꯨꯔꯨꯗꯦꯕꯅ ꯁꯦꯟꯅꯕꯤꯌꯨ꯫ ꯂꯝꯕꯣꯏꯕꯅ ꯑꯋꯥꯕ ꯎꯠꯂꯒ ꯍꯥꯏꯔꯛꯈꯤ꯫ ꯏꯍꯦ, ꯑꯋꯥꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯗꯤ ꯂꯟ ꯊꯨꯝꯒꯤ ꯃꯤꯍꯧꯕ ꯂꯩꯇ꯭ꯔꯕ ꯂꯝꯕꯣꯏꯕꯅꯤ꯫ ꯑꯗꯨꯅ ꯀꯔꯝꯅ ꯅꯪꯒꯤ ꯃꯅꯤ ꯃꯨꯛꯇꯥꯁꯤꯡꯁꯤ ꯂꯧꯍꯧꯒꯅꯤ? ꯑꯗꯨꯕꯨꯅꯦ, ꯐꯔꯦ, ꯑꯩꯅ ꯅꯪꯕꯨ ꯇꯦꯡꯕꯥꯡꯒꯤ ꯍꯥꯏꯈ꯭ꯔꯕꯅꯤꯅ ꯐꯔꯦ꯫ ꯏꯃꯨꯡꯁꯤꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯅꯪꯒꯤ ꯎꯄꯨꯗꯣ ꯐꯨꯝꯖꯤꯜꯂꯨꯔꯣ꯫ ꯇꯥꯟꯖꯥ ꯑꯁꯤꯃꯛꯇꯗ ꯕꯤꯔꯕꯜꯅ ꯇꯥꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯅꯨꯕꯤꯗꯨ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯍꯅꯨꯕꯤ ꯎꯕꯗ ꯂꯝꯕꯣꯏꯕꯗꯨ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯋꯣꯜ ꯈꯜꯂꯤ꯫ ꯍꯅꯨꯕꯤꯁꯤꯒ ꯑꯩꯒ ꯂꯥꯎꯅꯔꯒ ꯂꯩꯕ ꯇꯥꯔꯒꯗꯤ ꯅꯨꯄꯥꯁꯤꯅ ꯑꯩꯕꯨ ꯊꯥꯖꯔꯣꯏꯗꯧꯔꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯎꯄꯨꯁꯦ ꯊꯅꯝꯃꯣ ꯍꯥꯏꯕ ꯌꯥꯔꯔꯣꯏ꯫ ꯃꯁꯤꯗꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯁꯦꯟꯐꯝꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯃꯗꯤ ꯌꯥꯝꯅ ꯌꯥꯝꯈ꯭ꯔꯦ꯫ ꯐꯔꯦ ꯐꯔꯦ, ꯍꯅꯨꯕꯤꯁꯤꯒꯤ ꯀꯥꯟꯅꯗꯕ ꯈꯔꯁꯦ ꯄꯤꯊꯣꯛꯈ꯭ꯔꯒꯦ꯫ ꯃꯥꯒꯤ ꯃꯤꯆꯩ ꯇꯥꯔꯔꯣꯏꯒꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡ ꯂꯝꯕꯣꯏꯕꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯉꯛꯄꯅꯤ, ꯅꯍꯥꯛ ꯑꯃꯨꯛ ꯂꯥꯛꯂꯦꯗꯅ꯫ ꯅꯪꯅ ꯅꯈꯨꯠꯃꯛꯅ ꯊꯅꯝꯕ ꯁꯦꯡꯒꯥꯎꯗꯨꯕꯨ ꯊꯤꯕ ꯈꯪꯗꯦ ꯍꯥꯏꯕꯗꯨꯗ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯒꯤꯗꯣ ꯙ꯭ꯌꯥꯟ ꯇꯧꯔꯒ ꯌꯦꯡꯕꯗ ꯅꯍꯥꯛꯅ ꯃꯐꯝ ꯂꯥꯟꯅ ꯊꯤꯔꯦ ꯍꯥꯏꯕꯗꯨ ꯎꯔꯦ꯫ ꯑꯁꯣꯝ ꯊꯪꯕ ꯀꯥꯆꯤꯟꯁꯦ, ꯃꯁꯤꯗꯅꯤ ꯅꯪꯅ ꯊꯅꯝꯕꯗꯨ꯫ ꯃꯁꯤꯗ ꯌꯦꯡꯉꯨ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯌꯦꯡꯂꯨꯕ ꯀꯥꯟꯗꯗꯤ ꯃꯥꯒꯤ ꯁꯦꯡꯒꯥꯎ ꯂꯩꯔꯝꯂꯦ꯫ ꯂꯝꯕꯣꯏꯕꯅ ꯕꯤꯔꯕꯜꯗ ꯍꯥꯏꯔꯝꯃꯤ꯫ ꯌꯦꯡꯉꯨꯅꯦ, ꯃꯥꯅ ꯊꯝꯐꯝ ꯂꯥꯜꯂꯒ ꯑꯩꯕꯨ ꯍꯨꯔꯥꯟꯕ ꯁꯤꯔꯝꯂꯤꯕꯅꯤꯅꯦ꯫ ꯑꯩꯅ ꯍꯥꯏꯕꯗꯨꯅꯤ, ꯂꯝꯕꯣꯏꯕ ꯑꯩꯅ ꯁꯦꯟ ꯊꯨꯝꯗ ꯀꯔꯤꯕꯨ ꯃꯤꯍꯧꯔꯨꯅꯤ? ꯂꯟ ꯍꯥꯏꯕꯁꯤꯗꯤ ꯑꯋꯥꯕꯒꯤ ꯍꯧꯔꯛꯐꯝꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯒꯤ ꯎꯄꯨꯗꯣ ꯐꯨꯝꯂꯨꯔꯣ, ꯌꯦꯡꯉꯨ꯫ ꯃꯐꯝꯒ ꯂꯥꯟꯅꯤꯀꯣ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯤꯅꯥꯏ ꯑꯃꯈꯛꯅ ꯕꯤꯔꯕꯜꯗ ꯅꯍꯥꯛꯀꯤ ꯅꯅꯥꯎꯗꯨ ꯑꯖꯃꯤꯔꯗꯒꯤ ꯊꯨꯡꯂꯔꯦ, ꯊꯤꯟꯗꯅ ꯎꯅꯅꯤꯡꯉꯤ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯔꯦ꯫ ꯕꯤꯔꯕꯜꯅ ꯃꯇꯝꯗꯨꯗ ꯍꯥꯏꯔꯛꯈꯤ꯫ ꯒꯨꯔꯨꯗꯦꯕ, ꯑꯩꯅ ꯎꯅꯒꯗꯕ ꯏꯅꯥꯎꯗꯨ ꯍꯜꯂꯛꯂꯕꯅꯤꯅ ꯒꯨꯔꯨꯗ ꯑꯃꯨꯛ ꯑꯣꯠꯄꯒꯤ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯃꯇꯧꯁꯤꯗ ꯂꯝꯕꯣꯏꯕꯗꯨ ꯁꯥꯎꯅ ꯂꯩꯍꯧꯈꯤ꯫ ꯕꯤꯔꯕꯜꯅ ꯑꯛꯕꯔ ꯁꯥꯍꯒꯤ ꯃꯟꯇ꯭ꯔꯤ ꯑꯣꯏꯕꯗ ꯈ꯭ꯋꯥꯏꯅ ꯀꯂꯛꯅꯕ ꯍꯥꯏꯕꯁꯤ ꯑꯅꯧꯕ ꯋꯥꯐꯝ ꯅꯠꯇ꯭ꯔꯦ꯫ ꯃꯥꯒꯤ ꯑꯁꯣꯏꯕ ꯑꯍꯣꯕ ꯌꯦꯡꯕꯇ ꯅꯠꯇꯅ ꯀꯝꯗꯧꯅ ꯃꯥꯡꯍꯟꯁꯤꯒꯦ ꯍꯥꯏꯕꯁꯤ ꯐꯝꯅꯥꯏꯕ ꯈꯔꯒꯤ ꯋꯥꯈꯜꯅꯤ꯫ ꯅꯣꯡꯃꯗꯤ ꯃꯌꯥꯝꯗꯨꯅ ꯅꯤꯡꯊꯧꯔꯦꯜꯒꯤ ꯃꯁꯦꯜ ꯏꯕꯨꯡꯉꯣ ꯍꯨꯏꯁꯦꯟ ꯈꯥꯗ ꯕꯤꯔꯕꯜꯅ ꯑꯣꯏꯔꯤꯕ ꯃꯟꯇ꯭ꯔꯤ ꯐꯝꯁꯤ ꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯇꯛꯁꯤꯟꯕꯒꯤ ꯃꯑꯣꯡꯗ ꯑꯛꯕꯔꯒꯤ ꯂꯣꯏꯅꯕꯤ ꯕꯦꯒꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯛꯕꯔ ꯁꯥꯍꯗ ꯃꯥꯒꯤ ꯂꯨꯅ ꯆꯥꯅ ꯊꯝꯖꯕꯤ ꯕꯦꯒꯝꯅ ꯍꯪꯒꯠꯂꯦꯗꯣ꯫ ꯑꯛꯕꯔꯅ ꯀꯌꯥꯔꯛ ꯍꯟꯅ ꯊꯦꯝꯗꯨꯅꯁꯨ ꯕꯤꯔꯕꯜꯒꯤ ꯂꯝꯕꯥ ꯂꯩꯇ꯭ꯔꯕ ꯂꯧꯁꯤꯡꯒꯤ ꯋꯥꯐꯝ ꯀꯌꯥꯃꯔꯨꯝ ꯍꯥꯏꯗꯨꯅꯁꯨ ꯕꯦꯒꯝꯅ ꯌꯥꯕ ꯃꯔꯩꯈꯤꯗ꯭ꯔꯦ꯫ ꯃꯃꯩꯊꯪꯗ ꯑꯛꯕꯔꯅ ꯍꯥꯏꯔꯛꯏ꯫ ꯐꯔꯦ ꯐꯔꯦ, ꯕꯤꯔꯕꯜꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯣꯏꯗꯕ ꯋꯥꯐꯝ ꯑꯃꯈꯛ ꯅꯪꯅ ꯈꯜꯂꯣ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯕꯛꯇꯣ ꯃꯥꯏꯊꯤꯕ ꯇꯥꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅꯃꯛ ꯃꯥꯒꯤ ꯃꯍꯨꯠꯇ ꯍꯨꯏꯁꯦꯟ ꯈꯥꯕꯨ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯣꯏꯅ ꯍꯥꯞꯂꯒꯦ꯫ ꯑꯗꯨꯗꯤ ꯌꯥꯝꯅ ꯂꯥꯏꯕ ꯊꯕꯛꯅꯤ꯫ ꯕꯤꯔꯕꯜꯅ ꯉꯝꯂꯣꯏꯗꯕ ꯊꯕꯛꯇ ꯏꯁꯥꯃꯛꯅ ꯄꯥꯡꯊꯣꯛꯅꯕ ꯇꯧꯖꯒꯦ꯫ ꯕꯥꯗꯁꯥꯍꯅ ꯂꯩꯀꯣꯟꯗ ꯏꯇꯣꯝꯇ ꯂꯩꯕꯤꯌꯨ꯫ ꯑꯩꯕꯨ ꯀꯧꯔꯅꯕ ꯕꯤꯔꯕꯜ ꯊꯥꯕꯤꯔꯛꯎ꯫ ꯃꯇꯝꯗꯨꯗ ꯑꯩꯅ ꯂꯥꯛꯇ꯭ꯔꯕꯗꯤ ꯃꯍꯥꯛ ꯃꯥꯏꯊꯤꯕ ꯑꯣꯏꯔꯦ꯫ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤ꯫ ꯅꯪꯅ ꯌꯥꯕꯤꯗ꯭ꯔꯕꯗꯤ ꯃꯔꯅꯥꯏ ꯃꯥꯏꯊꯤꯖꯔꯦ꯫ ꯑꯁꯨꯝꯅ ꯇꯥꯟꯅꯔꯒ ꯑꯛꯕꯔ ꯂꯩꯀꯣꯟꯗ ꯃꯇꯣꯝꯇ ꯐꯝꯂꯝꯃꯤ꯫ ꯕꯤꯔꯕꯜꯅ ꯑꯛꯕꯔꯒꯤ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯕ ꯃꯇꯧꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯍꯪꯂꯝꯃꯤ꯫ ꯑꯛꯕꯔꯅ ꯈꯨꯝꯃꯤ꯫ ꯕꯤꯔꯕꯜ, ꯑꯋꯣꯏꯕꯃꯛ ꯉꯁꯤꯁꯦ ꯕꯦꯒꯝꯗ ꯑꯩ ꯈꯔ ꯂꯥꯟꯈ꯭ꯔ ꯃꯥꯜꯂꯦ꯫ ꯃꯗꯨꯒꯤꯗꯃꯛ ꯑꯩ ꯁꯨꯛꯊꯅ ꯐꯝꯂꯤꯕꯁꯤꯅꯤ꯫ ꯖꯍꯥꯄꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯅ ꯕꯦꯒꯝꯗ ꯁꯂꯥꯝ ꯀꯠꯆꯔꯕꯁꯨ ꯌꯥꯏꯗ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯅꯍꯥꯛ ꯆꯠꯂꯒ ꯕꯦꯒꯝꯗꯣ ꯑꯩꯒꯤ ꯏꯅꯥꯛꯇ ꯈꯔ ꯊꯥꯔꯛꯎ꯫ ꯑꯍꯣꯏ,
ꯖꯍꯥꯄꯅꯥꯒꯤ ꯍꯨꯀꯨꯝ ꯂꯩꯇꯥ ꯍꯟꯖꯔꯣꯏ ꯑꯗꯨꯕꯨꯅꯦ ꯕꯤꯔꯕꯜ ꯆꯦꯛꯁꯤꯟꯒꯗꯕꯗꯤ ꯅꯍꯥꯛꯅ ꯃꯗꯨ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯐꯝ ꯐꯥꯎꯕ ꯃꯥꯡꯕ ꯇꯥꯏꯗꯣ ꯖꯍꯥꯄꯅꯥꯒꯤ ꯑꯅꯤꯡꯕꯅꯤ ꯍꯥꯏꯐꯦꯠ ꯀꯥꯡꯊꯣꯔꯛꯄꯗ ꯕꯤꯔꯕꯜ ꯇꯧꯔꯤꯕ ꯆꯀ꯭ꯔꯤꯗꯨ ꯚꯥꯞ ꯇꯥꯔꯦ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯕꯦꯒꯝꯅ ꯑꯩꯒꯤ ꯏꯍꯨꯠꯇ ꯍꯨꯏꯁꯦꯟ ꯈꯥꯕꯨ ꯄꯥꯝꯂꯦꯁꯦ ꯃꯇꯤꯛ ꯊꯣꯛꯅ ꯂꯥꯛꯅꯅꯤꯡꯉꯤꯗ ꯑꯁꯨꯝꯅ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯈꯟꯗꯨꯅ ꯂꯣꯏꯈ꯭ꯔꯦ ꯇꯐꯤꯡ ꯇꯐꯤꯡ ꯁꯤꯡꯗꯨꯅ ꯂꯩꯔꯤꯕꯤ ꯕꯦꯒꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ ꯁꯂꯥꯝ ꯕꯦꯒꯝ ꯕꯥꯁꯥꯅ ꯕꯦꯒꯝꯕꯨ ꯈꯧꯔꯥꯡꯅ ꯂꯩꯀꯣꯟꯗ ꯉꯥꯏꯍꯧꯔꯤꯌꯦ ꯇꯥꯟꯖꯥ ꯑꯁꯤꯃꯛꯇꯗ ꯃꯅꯥꯏ ꯑꯃꯈꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯤꯔꯕꯜꯗ ꯅꯣꯂꯨꯛꯅ ꯋꯥ ꯈꯔ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯕꯦꯒꯝꯅ ꯇꯥꯍꯧꯔꯝꯃꯤ ꯃꯍꯥꯛꯅ ꯇꯥꯍꯧꯔꯤꯕ ꯋꯥꯐꯝꯗꯤ ꯑꯁꯤꯅꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯂꯥꯏꯔꯩꯕꯥꯛꯀꯤ ꯖꯒꯣꯏ ꯁꯥꯕꯤ ꯍꯥꯏꯕꯗꯨꯃꯛ ꯑꯗꯨꯝꯅ ꯇꯧꯔꯤꯗ꯭ꯔꯥ ꯑꯁꯤꯅꯤ ꯊꯤꯟꯗꯅ ꯕꯤꯔꯕꯜꯅ ꯁꯛꯐꯝ ꯑꯣꯟꯊꯣꯛꯂꯒ ꯃꯈꯥ ꯇꯥꯔꯛꯈꯤ ꯐꯤꯕꯝ ꯑꯃ ꯍꯣꯡꯈ꯭ꯔꯦ ꯕꯦꯒꯝ ꯂꯩꯂꯛꯇ꯭ꯔꯕꯁꯨ ꯌꯥꯔꯅꯤꯗꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯕꯤꯔꯕꯜꯒꯤ ꯃꯅꯥꯏꯅ ꯕꯤꯔꯕꯜꯗ ꯂꯣꯜꯂꯞꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ ꯕꯦꯒꯝ ꯂꯥꯛꯇ꯭ꯔꯕꯁꯨ ꯌꯥꯔꯦ ꯍꯥꯏꯔꯝꯕꯗꯨꯒ ꯕꯦꯒꯝꯅ ꯕꯥꯁꯥꯗꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯂꯩꯍꯧꯔꯤꯕꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯀꯂꯛ ꯈꯝꯕꯟꯕꯅ ꯃꯍꯥꯛ ꯊꯨꯝꯃꯠꯈꯤꯕꯗꯒꯤ ꯕꯦꯒꯝ ꯑꯃꯨꯛ ꯈꯟꯊꯕ ꯇꯧꯗꯅ ꯕꯥꯁꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯕꯥꯁꯥꯗꯤ ꯃꯇꯣꯝꯇ ꯂꯩꯔꯝꯃꯤ ꯕꯥꯁꯥꯅ ꯍꯥꯏꯔꯝꯃꯤ ꯀꯩꯗꯧꯔꯦ ꯕꯦꯒꯝ ꯕꯤꯔꯕꯜ ꯃꯥꯏꯊꯤꯗꯕ ꯇꯥꯔꯕ꯭ꯔꯥ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯕꯤ ꯕꯦꯒꯝꯅ ꯃꯀꯣꯛ ꯍꯣꯠꯅ ꯍꯣꯠꯅ ꯇꯨꯃꯤꯟꯅ ꯂꯩ ꯇꯥꯟꯖꯥꯗꯨꯗ ꯕꯥꯁꯥꯅ ꯅꯣꯛꯁꯤꯜꯂꯛꯏ ꯅꯠꯇꯦꯅꯦ ꯕꯤꯔꯕꯜꯅ ꯑꯣꯏꯗꯕ ꯋꯥ ꯍꯥꯏꯔꯕ꯭ꯔꯣ ꯑꯗꯨꯝꯅꯕꯨ ꯇꯧꯔꯝꯂꯕꯗꯤ ꯃꯍꯥꯛ ꯄ꯭ꯔꯥꯟꯗꯟꯗꯤ ꯄꯤꯒꯅꯤꯗꯣ ꯇꯁꯦꯡꯅ ꯀꯂꯛ ꯈꯝꯕꯟꯕꯒꯤꯅꯤ ꯕꯦꯒꯝꯅ ꯆꯦꯜꯂꯛꯂꯤꯕꯗꯨ ꯇꯁꯦꯡꯅ ꯅꯨꯄꯤ ꯑꯃꯒ ꯂꯩꯃꯤꯟꯅꯍꯧꯔꯦ ꯍꯥꯏꯅ ꯃꯉꯣꯟꯗ ꯄꯥꯎ ꯇꯝꯂꯕꯁꯨ ꯅꯠꯇꯦ ꯕꯤꯔꯕꯜꯅ ꯍꯥꯏꯔꯝꯕꯗꯗꯤ ꯕꯦꯒꯝ ꯂꯩꯂꯛꯇ꯭ꯔꯕꯁꯨ ꯌꯥꯔꯅꯤ ꯍꯥꯏꯕꯇꯅꯤ ꯑꯗꯨꯅ ꯕꯦꯒꯝ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯝꯃꯤ ꯁꯣꯟꯕꯣꯏ ꯀꯔꯤꯕꯣꯏ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯈꯣꯏꯅ ꯑꯃ ꯁꯤꯡꯕꯗ ꯕꯤꯔꯕꯜꯅ ꯑꯅꯤ ꯁꯤꯡꯏ ꯑꯛꯕꯔ ꯁꯍꯥꯅ ꯃꯅꯥꯏꯕꯨ ꯃꯕꯨꯛꯅꯤꯡꯗ ꯊꯥꯒꯠꯅ ꯅꯣꯛꯈꯤ ꯕꯤꯔꯕꯜꯒꯤ ꯃꯊꯛꯇ ꯍꯨꯏꯁꯦꯟ ꯈꯥꯕꯨ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯣꯏꯍꯟꯒꯦ ꯍꯥꯏꯕꯁꯤ ꯐꯝꯅꯥꯏꯕ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯊꯥꯗꯣꯛꯉꯝꯗ꯭ꯔꯕ ꯋꯥꯈꯜꯅꯤ ꯅꯣꯡꯃꯗꯤ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯐꯝꯅꯥꯏꯕ ꯑꯃꯅ ꯍꯥꯏ ꯖꯍꯥꯄꯅꯥ ꯑꯁꯨꯛ ꯀꯨꯏꯕ ꯍꯤꯟꯗꯨ ꯃꯆꯥ ꯑꯃꯅ ꯄꯥꯛ ꯆꯥꯎꯔꯕ ꯁꯝꯔꯥꯖ꯭ꯌꯁꯤꯒꯤ ꯕꯣꯔ ꯃꯟꯇ꯭ꯔꯤꯁꯤ ꯑꯣꯏꯔꯛꯂꯤꯕꯅꯤꯗꯣ ꯃꯁꯤ ꯃꯨꯁꯂꯤꯝ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤꯗꯣ ꯃꯔꯝ ꯑꯁꯤꯅ ꯊꯣꯏꯗꯣꯛꯅ ꯒꯨꯟꯁꯨ ꯂꯩꯔꯕ ꯍꯨꯏꯁꯦꯟ ꯈꯥꯕꯨ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯐꯝ ꯊꯤꯟꯗꯣꯛꯄꯤꯕ ꯄꯥꯝꯖꯩꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯑꯛꯕꯔꯅꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯑꯃꯨꯛ ꯇꯥꯗꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯑꯃꯈꯛ ꯈꯜꯂꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗ ꯍꯨꯏꯁꯦꯟ ꯈꯥꯕꯨ ꯗꯔꯕꯥꯔꯗ ꯀꯧꯁꯤꯜꯂꯒ ꯍꯥꯏꯔꯝꯃꯤ ꯍꯨꯏꯁꯦꯟ ꯈꯥ ꯁꯦ ꯆꯤꯊꯤꯁꯤꯃꯇꯪ ꯕ꯭ꯔꯍꯃꯗꯦꯁꯀꯤ ꯅꯤꯡꯊꯧꯗ ꯄꯤꯔꯨ ꯆꯠꯂꯨ ꯆꯤꯊꯤꯁꯤ ꯌꯥꯝꯅ ꯂꯨꯕ ꯂꯩꯕꯥꯛꯀꯤ ꯋꯥꯐꯝꯅꯤ ꯑꯗꯨꯒ ꯄꯣꯊꯥꯕ ꯂꯩꯇꯅ ꯆꯠꯀꯗꯕꯅꯤ ꯑꯗꯨꯒ ꯊꯕꯛꯁꯦ ꯅꯍꯥꯛ ꯕꯤꯔꯕꯜꯒ ꯂꯣꯏꯅꯅ ꯆꯠꯀꯗꯕꯅꯤ ꯆꯤꯊꯤꯁꯤꯁꯨ ꯅꯤꯡꯊꯧ ꯃꯁꯥꯃꯛꯇ ꯈꯨꯠꯁꯤꯟꯅꯒꯗꯕꯅꯤ ꯍꯨꯏꯁꯦꯟ ꯈꯥ ꯑꯃꯁꯨꯡ ꯕꯤꯔꯕꯜ ꯕ꯭ꯔꯍꯃꯗꯦꯁꯀꯤꯗꯃꯛ ꯈꯣꯡꯁꯥꯟꯈ꯭ꯔꯦ ꯕ꯭ꯔꯍꯃꯗꯦꯁ ꯌꯧꯔꯕꯗ ꯍꯨꯀꯨꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯤꯔꯕꯜꯅ ꯆꯤꯊꯤꯗꯨ ꯄꯤꯔꯝꯃꯤ ꯆꯤꯊꯤꯗꯨ ꯍꯥꯡꯗꯣꯛꯂꯒ ꯄꯥꯔꯨꯕꯗꯗꯤ ꯕ꯭ꯔꯍꯃꯗꯦꯁꯀꯤ ꯅꯤꯡꯊꯧꯗꯨ ꯉꯛꯅ ꯊꯣꯛꯏ ꯃꯔꯣꯜꯗꯤ ꯍꯥꯏꯗꯣꯛꯇꯦ ꯆꯤꯊꯤ ꯄꯨꯔꯛꯄ ꯅꯨꯄꯥ ꯑꯅꯤꯗꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯅꯕ ꯌꯥꯊꯪ ꯇꯃꯛ ꯄꯤꯔꯝꯂꯕ ꯃꯇꯨꯡ ꯊꯣꯛꯈ꯭ꯔꯦ ꯑꯁꯤꯛꯄꯗ ꯕꯣꯔ ꯃꯟꯇ꯭ꯔꯤꯒ ꯋꯥ ꯇꯥꯅꯩ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ ꯍꯤꯟꯗꯨꯁꯇꯥꯟꯒꯤ ꯅꯤꯡꯊꯧꯔꯦꯜꯅ ꯊꯥꯔꯛꯂꯤꯕ ꯃꯤꯁꯛ ꯑꯅꯤꯁꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇ ꯐꯥꯁꯤ ꯇꯧꯔꯒ ꯍꯥꯠꯂꯨ ꯍꯥꯏꯔꯤꯕꯅꯤꯅꯦ ꯕꯣꯔ ꯃꯟꯇ꯭ꯔꯤꯅ ꯈꯨꯝꯃꯤ ꯏꯅꯤꯡꯊꯧ ꯃꯁꯤꯗꯤ ꯑꯉꯛꯄ ꯋꯥꯅꯤ ꯃꯍꯥꯛꯀꯤ ꯌꯥꯊꯪ ꯏꯟꯗ꯭ꯔꯕꯁꯨ ꯑꯛꯕꯔꯗꯒꯤ ꯗꯟꯗꯤ ꯑꯁꯥ ꯂꯩ ꯏꯟꯗꯨꯅ ꯍꯥꯠꯂꯨꯕ ꯇꯥꯔꯕꯁꯨ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯑꯅꯤꯁꯤꯗꯤ ꯃꯤꯆꯝ ꯃꯥꯟꯗꯦ ꯑꯛꯕꯔꯒꯤ ꯃꯍꯨꯠ ꯁꯤꯟꯒꯗꯕ ꯀꯅꯥꯒꯨꯝꯕꯒꯤ ꯃꯇꯦꯡ ꯄꯤꯔꯨꯔꯝꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨ ꯑꯣꯏꯔꯝꯕ ꯇꯥꯔꯕꯗꯤ ꯑꯛꯕꯔꯒꯤ ꯇꯨꯡꯗ ꯅꯤꯡꯊꯧꯔꯦꯜ ꯑꯣꯏꯔꯒꯗꯕ ꯃꯤꯁꯛ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯂꯃꯟ ꯈꯨꯝꯅꯤꯡꯒꯅꯤꯗꯣ ꯑꯗꯨꯕꯨ ꯑꯛꯕꯔꯅ ꯃꯤꯁꯛ ꯑꯅꯤꯁꯤꯕꯨꯗꯤ ꯑꯒ꯭ꯔꯥꯗ ꯍꯥꯠꯇꯅ ꯕ꯭ꯔꯍꯃꯗꯦꯁꯇ ꯍꯥꯠꯀꯗꯧꯔꯤꯕ ꯑꯗꯨꯒ ꯃꯤ ꯈꯪꯍꯟꯅꯤꯡꯂꯤꯕꯁꯤꯅ ꯀꯔꯤꯒꯤ ꯏꯅꯤꯡꯊꯧ ꯃꯗꯨꯗꯅꯤ ꯑꯩꯅ ꯈꯟꯖꯥꯅꯔꯤꯕꯁꯦ ꯃꯈꯣꯏ ꯑꯅꯤꯁꯤ ꯁꯣꯏꯗꯅꯃꯛ ꯃꯤꯌꯥꯝꯅ ꯌꯥꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯔꯝꯕ ꯇꯥꯏꯌꯦ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯃꯟꯇ꯭ꯔꯤ ꯋꯥ ꯇꯥꯅꯔꯝꯃꯤ ꯁꯣꯝꯗꯁꯨ ꯕꯤꯔꯕꯜꯒ ꯍꯨꯏꯁꯦꯟ ꯈꯥꯒ ꯋꯥ ꯇꯥꯅꯔꯝꯃꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯊꯀꯠꯂꯕ
aduga tawpham khangraba Husain Khana BIRBAL da tawriba matawdu karino hangi. BIRBAL na khummi. Aina sum khanbada ningthaugi maithong sina takpadi aikhoida khudong thiba khara leirabra khalido. Tanza sida Brahmadeski bor mantri sangsilaklammi aduga hairakhi. Nakhoi anigi manungda amana BIRBAL aduga amana Husain Khani haibasi nakhoigi ningthaurelna irakpa chithi sidagi khangle. Aduga nakhoi anibu Purnima gi numidang sida phasi tawnabasu hairaklibani. Nakhoigi kari nara lebage hayu. Karimata phingatpa tawdana ahoina dum harauba phungdoklaga BIRBAL na khummi. Aikhoigi basasi kayada thaujal haikraba. Hatpigadaba leirabadi aibu hana hatpiyu khudong sabado ai laujage. BIRBAL na Husain Khada mana haibadugumna hayu haina ingit tawi. Kiboy khangboy Husain Khasu nate ai ningthaugi maselni khudong sabadu iba ibungona aingonda phangan ninglamgani hatpa tarbadi aibu hana hatpiyu asumna khummi. Asumna makhoi anina hatpiyu haina munabaduda Brahmadeski bor mantri ngaklammi aduga mahak thokre. Ngaihak leiragadi ningthauga lona changlakhi. Makhoina chathokringai tanjada gyan tadana uyungbagumna lepliba Husain Khana BIRBAL da hairammi. BIRBAL nangi narausingna aibu amuktadi kanbiyo. Punsi simagi ai nangonda laman tolabani. Madugidamak karisu nungsathigano. Aina haiba wado nangsu hallaga hayu. Singliamna ningthauna hairakhi. Nupa ani karigino nakhoi anina asibasi nungaibadongna munai hairibadi. BIRBAL na phanghoraroi matagum hairakhi. Iningthau aoibamak tanjado aibu phanganbiyo. Husain su taksilaklammi nate iningthau aingonda tanjadu pinabiyu hairammi. Bor mantri na hairakhi. Nate asibabu nabani na thoina pamlibagi maramdubu karigino. BIRBAL na bor mantri na aina maramdu taksaravadi aibu soidanamak hana hatpigadra hairammi. Bor mantri na yaningna mangak nommi. BIRBAL na makha taraklammi. Aikhoigi leibakta apaauba panji amakhak laye. Mamit na ubagumna mahakna tungda thokadaba wasingsi hektamak haiba ngammi. Tasengna maksu mahakna haribado tasengna thoklibani. Mahakna hai Purnima numisida thauri yalaga mi hatpa taragadi siriba midu tindana mathangi mapok phanganido. Aduga madumakna leibaksigi ningthaubu sagai galoinana hatlaga ningthaurel oiba phangani. Maram asinani aikhoina haijaribase aibu ngakpiyu bor mantri aibu hatpiro. Madu tabada ningthauna laurakhi. Kari yaroi madu oithokpa yaroi. Aigi itungda isanupana soidanamak Brahmadeski ningthau oigadabani. Bor mantri ai satle soidana basillo. Bor mantri kumna khalaga sithi irammi waroldi asini. Hindustan gi ningthaurelna thabirakliba nupa anisigi maral taklabanina aikhoina makhoida prandandi piba ngamjadabagidamak warau biroi asumna hairammi. Sithidu puraga amuk BIRBAL amasung Husain Kha chatkre. Soidana halakani khanglaba Akbarna makhoi anibu taramna oklammi. Amasung maram pumnamak Husain Khana tamduna khangki. Masigi matungda Husain Kha bor mantri oige haiba mang amuk phauba mangkhidre. Lousing gi lanphamda Prithivina BIRBAL bu ikai khumnabagi maramdi magi lousing na mingonda awaba pide. Ahoina dum BIRBAL na kanbibani. Akbar gi thaujal haiba amadi minungsi sauba haiba gunsi gi asengba thawaidi BIRBAL na hapani. Ningthaurel gi punsidasu sakni bagi punsidasu nupa nupi ani khana sainaba haibasi mahusagi oiba waphamni. Luna sana thamjaba ningthaurel ga begam ga nongmadi hek khatnaredo. Sauraba ningthaurel na khudakta begam mapamda chatkinaba yathang taurammi. Begam phanakkanna hajadunasu basana yaba kauba leitre. Basana sauna hairammi. Begam nang khudak asimaktada napam chatpa tai. Nang na khwaidagi pamjaba pot khudingmaktu pukiba yani. Asumna hairamlaga Akbar chatkre. Tawpham khangrabi Begam kaptuna lehawi. Ngaihak asumna kaplaba matung Begam gi pukningda
Kanana mahakpu taisinbiba ngamgadage khalakhi thintaba tawdana BIRBAL gi saktam magi mitmangda uraklammi BIRBAL unaba chatli BIRBAL ngaihak khalaga hairakhi Begam sahiba Badsana khwaidagi pamjaba pot pujakho haiba yathang piramba natra Hoi adubu bormantriji nupi oibigidi mapuroiba yaudrabada nungaiba karidagi loruni pumnamak aremba natrane Lona BIRBAL na Begamda tawgadaba pumnamak taklammi kaplambadagi Begamdu momon hek tawi BIRBAL gi naktagi halaklaga Begamna manaisingda potchei losinnabagidamak yathang pirammi dolai anikhaksu thaurang tawhalle salamda yaurabada Begamna Badsagi manakta sanglaklammi khurumlaga hairakhi Zahapana Iran kaya laidunasu matam kuina seba phangjarak-labi nanaini ngasi chalamdai gi matam sida ikhutmak na semjaba sarbutse kachaningi masi matangdi lanadana phanbiyudo minungsi chauba Akbarna Begam gi sarbut jingnaba leitana thakchin khre masitagi di mahak nungaina pothakhre Begam mapamda laklammi Begam gi mapana masanupibu taramna oi adubu matam sadana lakpagi damak nungaitaba phongdoklammi Yamna seksinna dolaida purakliba Badsadu tumna phamungda thangjilammi Begam gi mapadu ngaklaga adumak lei masanupi na haiba adu khaktamak tawrammi ngaihakki matungda Akbar sarbut ki mayaina tumtharubadagi mitkap thoraklammi tawriba matawduda ngaihakti saurammi ingaw ngawrammi adudagi di mahak gyan taraktuna Begam kauksilli aduga hairakki Begam Karino nang natawribase Zahapana ngakpigani Basagi yathang matung inna tawjabani Kari aigi yathang haiba Akbar phingna laurakhi Aina khwaidagi pamjaba pot loinamak pukhiba yani takpikhido hoi aina haikhine aduga kamdawriba Nanaina khwaidagi pamjabadi Basatani maramaduna Irai laina maithibadu Akbar yaningda yaba tare adubu pukningadi yaba ngamde Begamna aduk hakna singani haibasi mahak thajade tapna hanglakhi Begam nangi thaurangsida ai yare ai maithire adubune lousing sidi kanadagi wairui Begamna khudakta khommi kanadagi bu oigadoribano lousingi pukai BIRBAL natana hoine Aisu makhalline Mataw asomna Akbarna BIRBAL bu masing leitana thagatki Nongma BIRBAL na mahosana nungaiganba mita oiba konunggi layakpa nupa amakhak nungaitana unglaga laiba thengnarami magi matawduda nungaitabadagi BIRBAL na kari tawrabagi hanglammi layakpana magi mingset mayeng takhre haina khummi kamdawba zatno karidagi haina BIRBAL na hangba kanda layakpana magi waridu lirakhi mahaki waridi asini ina khunba phamnaiba amakhakna aingonda magi tasbir amakhak sabsana mana yakpa ngamgadra ngamlabadi sel thanasi haina singnakhi aisu singnabadu kidana yakhi angambadu gi yumda ai chatlammi mahakna leiriba kaagi phibamduda magi saktamdu aina yekle yumda phajanaba Siam saraba matung nonganbada magida thillure adubu awabadi angamba aduna yekliba laidu masaga manade maramdi laidu da khadangi koi yawi magidi yaude hairammi tasengba maksu mana khadang koidu kokthokiba oirammi amuksu aina yekadaba sakphamdu amuk hanna sangkhona yeknaba hotnarammi nonganba kan harau magi ayekpa lai aduga loinana Chatluba kandadi mahaki sinbal mathaki koidu amuk phalamle aduga chapsana manadre haina yetlammi asumna koyet yawi yaude hajinduna aigi mingset hantahalle aina yekpa laipon makki asoiba haiduna ta leire hairammi wari siliraba matung layekpa nupadu kappa hauraklammi BIRBAL na mahakpu themjillaga hai karigi aduk yamna nungaitribano marup ai take aina haibatuda tau adudagidi nang thamoi pena amuk noklagani do
ꯕꯤꯔꯕꯜꯅ ꯇꯥꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯌꯦꯛꯄ ꯅꯨꯄꯥꯗꯨ ꯑꯉꯝꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ꯫ ꯑꯉꯝꯕꯗꯨꯅ ꯈꯪꯂꯥꯎ ꯂꯧꯔꯛꯂꯝꯃꯤ꯫ "ꯏꯁ, ꯅꯪ ꯑꯃꯨꯛ ꯂꯥꯛꯂꯕ꯭ꯔꯥ? ꯀꯥꯟꯅꯗ꯭ꯔꯕ ꯂꯥꯏ ꯑꯃ ꯄꯨꯔꯒ ꯂꯥꯛꯂꯕ꯭ꯔꯥ?" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯉꯝꯕꯅ ꯂꯥꯏꯗꯨꯒꯤ ꯃꯈꯨꯝꯗꯨ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯨꯕ ꯀꯥꯟꯗꯗꯤ ꯃꯤꯡꯁꯦꯜ ꯑꯃꯈꯛ ꯑꯣꯏꯔꯝꯂꯦ꯫ ꯃꯗꯨꯗ ꯑꯃꯨꯛ ꯁꯥꯎꯔꯒ ꯃꯍꯥꯛꯅ ꯂꯧꯔꯛꯂꯝꯃꯤ꯫ "ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯦ? ꯂꯛꯅꯔꯤꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯕꯤꯔꯕꯜ ꯆꯪꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯇꯞꯅ ꯍꯥꯏ, "ꯃꯗꯨꯗ ꯇꯥꯔꯤꯕ ꯁꯛꯇꯝꯗꯨ ꯅꯪꯒꯤꯒ ꯆꯞ ꯃꯥꯟꯅꯗꯕ꯭ꯔꯥ? ꯃꯔꯨꯞꯅ ꯄꯥꯝꯕꯤꯔꯤꯕꯗꯨ ꯃꯗꯨ ꯅꯠꯇ꯭ꯔꯅꯦ?" ꯐꯝꯅꯥꯏꯕ ꯑꯗꯨ ꯇꯉꯥꯏ ꯐꯗꯅ ꯃꯥꯏꯊꯤꯔꯦ꯫ ꯂꯥꯌꯦꯛꯄ ꯑꯗꯨ ꯅꯣꯛꯆꯔꯝꯃꯤ꯫